Masigi tongan-tongan ba pausi singdagi lokacaba pausing update tawjari ahanbada headline Kuki CSO Working Committee na lengang tapi kiba pung nimpuni pagi ultimatum doi kibaga loinana Imphal ukhul lambida ban hokre Myanmar ga India ga gi lam ona bagi thorang August ha asigi manungda lusina bokona ri han report tawri ngamkai chambal khana ba India gi square mile 1.4 gi pak sawa lam onthokna na ba taknari Lubna akan bathabak paikhalagani haina KCPMC investigation na phungdorakri Kuki militant singna thudeki ba thonggi saruk khara ising ireina chenthakre Prohibition lokthokraba tungda Manipurda yungangi ichau thokle Delhi dagi purakpa yungang thanna yawba luggage phumpu desamna airport dagi phare Rim skimming da agency kharana thabak lawna bahona riba singi mathakta legal action lokhalagani Delimitation amasung Women's Reservation Bill pass tawhongnaba August 13 Parliament ki special session pangthokadori Governance amasung public service fagathannaba digital transportation khumang chawsil halabasu citizen singi private singa kani haina CM na phungdokre Sakhangdaba singna bomb langchilamle yaningdaba phungdokna wakan mibam jathakre Ukrugi Lai Village da isauna mahimarong kaya manghankre Dubai gi industrial area da minute kun gi manung da tare lak pokhai kre August 13 da sujagrahan tawgaduri Mari lainade haina NSCNIM na phungdorakli insurance ki matang da namthak tawrambagi police na FIR lokakre UP da sahi humpu henba nupi sing lemna bus tonghanbagi khudongchaba pigaduri Bharat ki yumthong lakh 18 henba da Rooftop solar dagi mai sizinaduna mai gi bill thibagi sel tinghandre August 3 phawbagi manungda lengang pakum piraktarabadi akan ba khongjang sangsilagani haina Jitendra Ningombana phongdokre lambi gi laibak thiba accident da ani sire ahum sokle editor kalam gi machang oiba pawdana PM Modi na luna toba sarkar oiringaida Manipur gi lan asi losinaba onahausi Adomna hojik yengberiba channel asi Kanglei Pauthang YouTube channel ni channel asida iramdam amadi mapalamgi maru oiba pausingi update taba amadi yengba phangbigani channel asina pau upload tawrakpa matamda adom-adomgi device ta notification uba phangbinaba amadi channel asibu pungning thogatbiba oina sungsoi soidana subscribe tawbiduna bell icon nambiu haijabagal loinana UNC na hojik chathariba economic blockade asina maram oiraga kuki jo singna kundariba mafam singda chana thaknaba yauna nomagi tangai fadaba polam sing pangdriba asigi matangda lengang na miyeng changduna UNC gi blockade asi pungning punipal gi manungda handok hannaba kuki CSO working committee na lengakta thamkiba ultimatum adu thabakta onthoraktabana maram oiraga ngarang ayu anganbadagi hauna Imphal Ukhrul lambida total shutdown gi khongjang changsinba hokre kotu gi maikidagi su NH2 Imphal Dimapur lambida UNC na chathariba economic blockade asi handoktriba phawba counter blockade ki khongjang handoktanaba warep lawkhre hairi kuki CSO working committee Ukhrul na chathariba total shutdown asigi manung channa Imphal Ukhrul lambi gi mafam kayada ngarang tayar mai thaba yauna nong marakta volunteer sing thoklaktuna lambi thingbagi khongjang chathakre total shutdown gi khongjang asida electricity water supply telecom service medical emergency airport passengers postal service amadi security force ki gari sing di komthokani adum oinamak security force ki gari sing asina civilian gari sing ngak senduna puthok pusin tawbadi yaroi hairi Matam sangna yenaduna lakpa ngamkhai gi chayenaba kokhanabagi pandamda India amasung Myanmar na lam khara pitok pisin tawnaraga matam pumbagi oina ngamkhai gi chayenaba kokhanaba tawrang lakhokadori hiram asigi matangda mari leinana New Delhi da pangthokiba pawgi mifam amada Ministry of External Affairs ki spokesperson Randhir Joywal na hai pitok pisin tawnagadaba ngamkhai gi charu khara gi matangda makata na khanan nainari Manipur gi lam khara Myanmar da pitokibagi matangda hangbo wahang amagi pakhumda bhak na hai matam chupagi oina ngamkhai gi chayenaba kokanabagi pandamda centerna akhanaba tawrang ama lokhalakpani chayol kharagi mamangda the deployment koba US ki magazine amanasu India amasung Myanmar gi marakta lamgi charuk khara pitok pisin tawnagadore haina phongdokpa laikhrabani official document ama paladuna magazine aduna hai India government na square mile 1.4 pak chawba lamgi charuk pitok pisin tawraga border pillar number 65 amasung 68 ki demarcation mapung phana losinaba tawrang tawri border pillar 65 dagina 68 fawbagi marakta leiriba asangba si kilometer 2.8 romni
ꯃ꯭ꯌꯥꯟꯃꯥꯔꯗ ꯄꯤꯊꯣꯛꯅꯕ ꯊꯧꯔꯥꯡ ꯇꯧꯔꯤꯕ ꯂꯝꯒꯤ ꯁꯔꯨꯛꯁꯤꯡ ꯑꯗꯨ ꯃ꯭ꯌꯥꯟꯃꯥꯔꯒꯤ ꯁꯥꯒꯥꯡ ꯔꯤꯖꯟꯗ ꯂꯩꯕ ꯀꯕꯣ ꯚꯦꯂꯤꯒ ꯇꯥꯏꯅꯕ ꯃꯅꯤꯄꯨꯔꯒꯤꯅ ꯆꯥꯟꯗꯦꯜ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯁꯔꯨꯛ ꯈꯔꯅꯤ ꯀꯨꯝꯖꯥ 2023ꯀꯤ ꯃꯦ 16ꯗ ꯊꯣꯛꯈꯤꯕ ꯑꯣꯐꯤꯁꯤꯌꯦꯜ ꯗꯣꯀꯨꯃꯦꯟ ꯑꯗꯨꯒꯤ ꯃꯇꯨꯡ ꯏꯟꯅ ꯕꯣꯔꯗꯔ ꯗꯦꯃꯥꯔꯀꯦꯁꯟ ꯇꯧꯕꯒꯤ ꯊꯕꯛ ꯑꯁꯤ ꯊꯦꯡꯂꯕꯗ ꯑꯥꯒꯁꯠ ꯊꯥ ꯐꯥꯎꯕꯒꯤ ꯃꯅꯨꯡꯗ ꯁꯣꯏꯗꯅ ꯂꯣꯏꯁꯤꯟꯅꯕ ꯄꯥꯟꯗꯝ ꯊꯝꯂꯤ ꯏꯟꯗꯤꯌꯥ ꯑꯃꯁꯨꯡ ꯃ꯭ꯌꯥꯟꯃꯥꯔꯒꯤ ꯂꯣꯟꯅꯕ ꯉꯝꯈꯩ ꯄꯔꯤꯡꯒꯤ ꯑꯁꯥꯡꯕ ꯑꯁꯤ ꯀꯤꯂꯣꯃꯤꯇꯔ 1494ꯅꯤ ꯃꯁꯤꯒꯤ ꯃꯅꯨꯡꯗ ꯀꯤꯂꯣꯃꯤꯇꯔ 1392 ꯁꯥꯡꯕ ꯉꯝꯈꯩꯒꯤ ꯁꯔꯨꯛꯁꯤꯡ ꯗꯤꯃꯥꯔꯀꯦꯁꯟ ꯇꯧꯕ ꯂꯣꯏꯗꯨꯅ ꯕꯥꯎꯟꯗꯔꯤ ꯄꯤꯂꯔ ꯌꯨꯡꯈ꯭ꯔꯦ ꯑꯗꯨꯕꯨ ꯀꯤꯂꯣꯃꯤꯇꯔ 181 ꯁꯥꯡꯕ ꯉꯝꯈꯩꯒꯤ ꯁꯔꯨꯛꯇꯤ ꯆꯌꯦꯠꯅꯕ ꯂꯩꯕꯅ ꯅꯥꯀꯜ ꯑꯅꯤ ꯌꯥꯁꯟꯅꯕ ꯉꯝꯗꯅ ꯂꯥꯛꯈꯤ ꯑꯊꯨꯕ ꯃꯇꯝꯗ ꯉꯝꯈꯩꯒꯤ ꯆꯌꯦꯠꯅꯕ ꯀꯣꯛꯍꯟꯗꯨꯅ ꯉꯝꯈꯩ ꯄꯔꯤꯡꯗ ꯁꯝꯕꯜ ꯈꯥꯖꯤꯜꯂꯒ ꯏꯜꯂꯤꯒꯦꯜ ꯏꯃꯤꯒ꯭ꯔꯦꯟꯠꯁꯤꯡ ꯑꯃꯗꯤ ꯂꯥꯜꯍꯧꯕꯁꯤꯡ ꯆꯠꯊꯣꯛ ꯆꯠꯁꯤꯟ ꯇꯧꯕ ꯌꯥꯍꯟꯗꯅꯕ ꯊꯧꯔꯥꯡ ꯂꯧꯈꯠꯄ ꯍꯥꯏꯕꯁꯤ ꯏꯟꯗꯤꯌꯥ ꯒꯚꯔꯟꯃꯦꯟꯠꯀꯤ ꯑꯄꯥꯝꯕꯅꯤ ꯀꯨꯝꯖꯥ 2024ꯗ ꯏꯟꯗꯤꯌꯥ ꯒꯚꯔꯟꯃꯦꯟꯠꯅ ꯐ꯭ꯔꯤ ꯃꯨꯚꯃꯦꯟꯠ ꯔꯦꯖꯤꯝ ꯂꯧꯊꯣꯛꯈꯤꯕꯒ ꯂꯣꯏꯅꯅ ꯀꯤꯂꯣꯃꯤꯇꯔ 1494 ꯁꯥꯡꯕ ꯏꯟꯇꯔꯅꯦꯁꯅꯦꯜ ꯕꯥꯎꯟꯗꯔꯤꯗ ꯅꯤꯡꯊꯤꯅ ꯁꯝꯕꯜ ꯈꯥꯖꯤꯟꯅꯕ ꯊꯧꯔꯥꯡ ꯑꯃ ꯂꯥꯎꯊꯣꯛꯈꯤ ꯑꯗꯨꯕꯨ ꯃꯣꯜꯆꯥꯝ ꯁꯦꯛꯇꯔꯗ ꯂꯩꯕ ꯕꯣꯔꯗꯔ ꯄꯤꯂꯔ ꯅꯝꯕꯔ 64 ꯑꯃꯁꯨꯡ 68 ꯃꯣꯔꯦ ꯁꯦꯛꯇꯔꯗ ꯂꯩꯕ ꯕꯣꯔꯗꯔ ꯄꯤꯂꯔ 75 ꯑꯃꯁꯨꯡ 79 ꯂꯣꯏꯅꯅ ꯆꯣꯔꯣ ꯈꯨꯅꯧ ꯁꯦꯛꯇꯔꯗ ꯂꯩꯕ ꯕꯣꯔꯗꯔ ꯄꯤꯂꯔ 88 ꯑꯃꯁꯨꯡ 95ꯀꯤ ꯃꯇꯥꯡꯗ ꯆꯌꯦꯠꯅꯕ ꯀꯌꯥꯃꯔꯨꯝ ꯂꯩꯔꯤ ꯃꯁꯛ ꯃꯃꯤꯡ ꯇꯥꯛꯊꯣꯛꯅꯤꯡꯗꯕ ꯑꯣꯐꯤꯁꯤꯌꯦꯜ ꯑꯃꯒꯤ ꯋꯥꯔꯣꯜ ꯄꯜꯂꯗꯨꯅ ꯃꯤꯅꯤꯁꯇ꯭ꯔꯤ ꯑꯣꯐ ꯑꯦꯛꯁꯇꯔꯅꯦꯜ ꯑꯦꯐꯤꯌꯔꯁꯀꯤ ꯁ꯭ꯄꯣꯛꯁꯄꯔꯁꯟ ꯑꯗꯨꯅ ꯃꯈꯥ ꯇꯥꯅ ꯍꯥꯏ ꯃꯃꯥꯡ ꯊꯥꯗ ꯃ꯭ꯌꯥꯟꯃꯥꯔꯒꯤ ꯂꯨꯆꯤꯡꯕ ꯃꯤꯟ ꯑꯣꯡ ꯍꯥꯂꯦꯡꯅ ꯏꯟꯗꯤꯌꯥꯗ ꯂꯥꯛꯂꯝꯕ ꯃꯇꯝꯗ ꯌꯦꯠꯅꯔꯤꯕ ꯉꯝꯈꯩꯒꯤ ꯃꯇꯥꯡꯗ ꯀꯨꯞꯅ ꯋꯥꯔꯤ ꯁꯥꯅꯈꯤꯕꯒ ꯂꯣꯏꯅꯅ ꯃꯣꯜꯆꯥꯝ ꯁꯦꯛꯇꯔꯒꯤ ꯕꯣꯔꯗꯔ ꯄꯤꯂꯔ 65 ꯑꯃꯁꯨꯡ 68ꯀꯤ ꯃꯔꯛꯇ ꯑꯅꯧꯕ ꯑꯥꯎꯖꯤꯂꯔꯤ ꯄꯤꯂꯔ ꯌꯨꯡꯅꯕꯒꯤ ꯃꯇꯥꯡꯗ ꯈꯟꯅ ꯅꯩꯅꯈꯤ ꯌꯨꯝꯂꯣꯟꯅꯕ ꯂꯩꯕꯥꯛ ꯑꯅꯤꯅ ꯉꯝꯈꯩꯒꯤ ꯁꯔꯨꯛ ꯄꯤꯊꯣꯛ ꯄꯤꯁꯤꯟ ꯇꯧꯅꯕꯒꯤ ꯊꯧꯑꯣꯡ ꯑꯁꯤ ꯊꯣꯏꯗꯣꯛꯅ ꯑꯅꯧꯕ ꯅꯠꯇꯦ ꯀꯨꯝꯖꯥ 2015ꯗ ꯏꯟꯗꯤꯌꯥ ꯑꯃꯁꯨꯡ ꯕꯪꯒ꯭ꯂꯥꯗꯦꯁꯅ ꯂꯦꯟꯗ ꯕꯥꯎꯟꯗꯔꯤ ꯑꯦꯒ꯭ꯔꯤꯃꯦꯟꯠ ꯅꯧꯅ ꯁꯦꯝꯗꯣꯛꯈꯤꯕꯒ ꯂꯣꯏꯅꯅ ꯏꯟꯗꯤꯌꯥꯒꯤ ꯏꯟꯀ꯭ꯂꯦꯚ 111 ꯙꯥꯀꯥꯗ ꯈꯨꯠꯁꯤꯟꯅꯈꯤ ꯕꯪꯒ꯭ꯂꯥꯗꯦꯁꯅꯁꯨ ꯏꯟꯀ꯭ꯂꯦꯚ 51 ꯈꯨꯠꯁꯤꯟꯅꯔꯛꯈꯤ ꯑꯗꯨꯅ ꯃꯔꯝ ꯑꯣꯏꯔꯒ ꯆꯍꯤ 94 ꯁꯨꯔꯕ ꯉꯝꯈꯩꯒꯤ ꯆꯌꯦꯠꯅꯕ ꯃꯇꯝ ꯄꯨꯝꯕꯒꯤ ꯑꯣꯏꯅ ꯀꯣꯛꯍꯟꯕ ꯉꯝꯈꯤ ꯍꯟꯗꯛꯀꯤ ꯃꯇꯥꯡ ꯑꯁꯤꯗꯗꯤ ꯉꯝꯈꯩꯒꯤ ꯁꯔꯨꯛ ꯈꯔ ꯄꯤꯊꯣꯛꯈꯤꯕꯒꯤ ꯃꯇꯥꯡꯗ ꯃꯅꯤꯄꯨꯔꯒꯤ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯁꯤꯚꯤꯜ ꯁꯣꯁꯥꯏꯇꯤ ꯑꯣꯔꯒꯅꯥꯏꯖꯦꯁꯟꯁꯤꯡꯅ ꯌꯥꯅꯤꯡꯗꯕ ꯐꯣꯡꯗꯣꯛꯇꯨꯅ ꯑꯀꯟꯕ ꯋꯥꯐꯝ ꯀꯌꯥꯁꯨ ꯊꯝꯅꯔꯛꯄ ꯂꯩꯈ꯭ꯔꯦ ꯀꯔꯤꯒꯨꯝꯕ ꯃꯅꯤꯄꯨꯔꯒꯤ ꯂꯝ ꯃ꯭ꯌꯥꯟꯃꯥꯔꯗ ꯄꯤꯊꯣꯛꯈꯤꯕ ꯊꯣꯛꯂꯕꯗꯤ ꯈ꯭ꯋꯥꯏꯗꯒꯤ ꯀꯟꯕ ꯃꯑꯣꯡꯗ ꯈꯣꯡꯖꯪ ꯆꯪꯁꯤꯟꯒꯅꯤ ꯍꯥꯏꯅ ꯁꯤꯚꯤꯜ ꯁꯣꯁꯥꯏꯇꯤ ꯑꯣꯔꯒꯅꯥꯏꯖꯦꯁꯟꯁꯤꯡꯒꯤ ꯑꯄꯨꯟꯕ ꯂꯨꯞ ꯑꯃ ꯑꯣꯏꯔꯤꯕ ꯀꯣꯀꯣꯃꯤꯅ ꯖꯨꯂꯥꯏ 18ꯗ ꯂꯥꯎꯊꯣꯛꯄ ꯂꯩꯈ꯭ꯔꯕꯅꯤ ꯑꯦꯝꯗꯤ ꯔꯤꯖꯥꯎꯗꯤꯟ ꯑꯃꯁꯨꯡ ꯃꯍꯥꯛꯀꯤ ꯐꯦꯃꯤꯂꯤꯒꯤ ꯃꯊꯛꯇ ꯄꯥꯔꯇꯤꯒꯤ ꯑꯀꯟꯕ ꯈꯣꯡꯊꯥꯡ ꯂꯧꯈꯠꯂꯒꯅꯤ ꯃꯤꯌꯥꯝꯒꯤ ꯌꯦꯛꯅꯕꯒꯤ ꯃꯥꯏꯈꯨꯝ ꯎꯞꯄ ꯖꯣꯔꯣꯁꯤꯡꯗꯒꯤ ꯂꯤꯂꯣꯡꯒꯤ ꯃꯤꯌꯥꯝꯅ ꯆꯦꯛꯁꯤꯟꯅꯕ ꯈꯪꯍꯜꯂꯤ ꯒꯝꯚꯤꯔꯅ ꯃꯆꯤꯟꯖꯥꯛ ꯆꯥꯔꯝꯗꯥꯏꯗ ꯃꯄꯤ ꯇꯥꯗꯨꯅ ꯕ꯭ꯂꯦꯛꯃꯦꯜ ꯇꯧꯕꯒꯨꯝ ꯂꯤꯂꯣꯡꯒꯤ ꯃꯤꯌꯥꯝꯕꯨ ꯌꯣꯠꯁꯤꯟꯅꯕ ꯆꯠꯊꯔꯛꯂꯤꯕ ꯊꯧꯑꯣꯡ ꯑꯁꯤ ꯌꯥꯐꯝ ꯊꯣꯛꯇꯦ ꯍꯥꯏꯅ ꯀꯦꯁꯤꯄꯤ ꯄꯤꯗꯕ꯭ꯂꯤꯎꯖꯤ ꯑꯦꯝꯁꯤ ꯌꯨꯅꯤꯐꯤꯀꯦꯁꯟꯒꯤ ꯄꯤꯑꯥꯔꯑꯣ ꯆꯤꯡꯈꯩꯉꯥꯟꯕꯅ ꯊꯥꯗꯣꯔꯛꯄ ꯆꯦꯔꯣꯜ ꯑꯃꯅ ꯍꯥꯏꯔꯤ ꯆꯦꯔꯣꯜ ꯑꯁꯤꯅ ꯃꯈꯥ ꯇꯥꯅ ꯍꯥꯏ ꯂꯤꯂꯣꯡ ꯑꯦꯁꯤ ꯑꯁꯤ ꯑꯆꯝꯕ ꯃꯐꯝ ꯑꯃ ꯅꯠꯇꯦ ꯃꯇꯝ ꯑꯃꯒꯤ ꯃꯩꯇꯩ ꯄꯥꯉꯜꯒꯤ ꯑꯍꯥꯟꯕ ꯆꯤꯐ ꯃꯤꯅꯤꯁꯇꯔ ꯑꯦꯝꯗꯤ ꯑꯂꯤꯃꯨꯗꯤꯟꯒꯤ ꯄꯣꯛꯅꯐꯝꯁꯨ ꯑꯣꯏꯔꯤꯕꯅꯤ ꯂꯨꯆꯤꯡꯕ ꯑꯁꯤꯅ ꯃꯤꯌꯥꯝꯒꯤꯗꯃꯛ ꯇꯧꯔꯝꯕ ꯊꯕꯛ ꯄꯨꯋꯥꯔꯤꯗ ꯉꯁꯤ ꯐꯥꯎꯕ ꯃꯌꯦꯛ ꯂꯥꯅ ꯏꯗꯨꯅ ꯂꯩꯍꯧꯔꯤ ꯑꯁꯤꯒꯨꯝꯕ ꯑꯦꯁꯤ ꯑꯁꯤꯗ ꯗ꯭ꯔꯒ ꯂꯂꯣꯟꯕ ꯃꯌꯥꯝꯒꯤ ꯂꯟ ꯊꯨꯝ ꯃꯠꯄ ꯍꯨꯔꯥꯟꯕ ꯂꯝꯕꯤꯗ ꯁꯄꯣꯔꯠ ꯇꯧꯕꯤꯗꯅꯕ ꯄꯥꯔꯇꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯃꯤꯌꯥꯝꯗ ꯈꯪꯍꯜꯂꯤ ꯑꯦꯝꯗꯤ ꯔꯤꯖꯥꯎꯗꯤꯟ ꯑꯃꯁꯨꯡ ꯃꯍꯥꯛꯀꯤ ꯈꯨꯟꯅꯦꯛ ꯈꯧꯕꯨꯅꯥꯏ ꯈꯔꯅ ꯃꯦꯗꯤꯌꯥꯗ ꯁꯦꯡꯗꯣꯛ ꯁꯦꯡꯖꯤꯟ ꯇꯧꯕ ꯈꯨꯗꯛꯇ ꯂꯦꯞꯀꯗꯕꯅꯤ ꯀꯔꯤꯒꯨꯝꯕ ꯔꯤꯖꯥꯎꯗꯤꯟ ꯃꯁꯥꯅ ꯅꯨꯄꯤ 100 ꯑꯃꯁꯨꯡ ꯗꯣꯔ ꯇꯨ ꯗꯣꯔ ꯕ꯭ꯂꯦꯛꯃꯦꯜ ꯇꯧꯕ ꯂꯥꯛꯂꯕꯗꯤ ꯃꯤꯌꯥꯝꯅ ꯐꯥꯔꯒ ꯋꯥꯔꯛꯄꯤꯅꯕ ꯄꯥꯔꯇꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯑꯄꯤꯜ ꯇꯧꯔꯤ ꯑꯦꯝꯗꯤ ꯔꯤꯖꯥꯎꯗꯤꯟ ꯃꯁꯥꯅ ꯉꯁꯤ ꯐꯥꯎꯕ ꯀꯔꯤ ꯆꯥꯎꯈꯠ ꯊꯧꯔꯥꯡ ꯃꯅꯤꯄꯨꯔ ꯃꯤꯌꯥꯝꯒꯤ ꯄꯥꯏꯈꯠꯈ꯭ꯔꯕꯒꯦ ꯍꯥꯏꯕꯁꯤ ꯃꯅꯤꯄꯨꯔ ꯃꯤꯌꯥꯝꯅ ꯍꯪꯐꯝ ꯊꯣꯛꯏ ꯍꯥꯏꯔꯤꯕ ꯃꯤꯑꯣꯏ ꯑꯁꯤꯅ ꯂꯩꯉꯥꯛꯀꯤ ꯊꯕꯛ ꯇꯧꯔꯤꯉꯩꯗ ꯀꯌꯥꯝ ꯆꯨꯝꯅ ꯇꯧꯔꯤꯕꯒꯦ ꯑꯃꯁꯨꯡ ꯃꯍꯥꯛꯀꯤ ꯊꯥꯒꯤ ꯁꯦꯂꯔꯤ ꯀꯌꯥꯝ ꯐꯪꯕ ꯏꯃꯨꯡ ꯃꯅꯨꯡ ꯀꯩꯔꯣꯏ ꯂꯩꯀꯥꯏ ꯀꯥꯏꯊꯣꯛꯈ꯭ꯔꯒ ꯀꯌꯥꯝ ꯂꯦꯝꯗꯨꯅ ꯅꯨꯄꯤ 100 ꯌꯨꯝ 100 ꯀꯗꯥꯏꯗꯒꯤ ꯄꯩꯁꯥꯅ ꯁꯥꯒꯗꯣꯔꯤꯕꯅꯣ ꯃꯁꯤꯅ ꯇꯥꯛꯂꯤꯕꯗꯤ ꯃꯍꯥꯛ ꯑꯁꯤ ꯗ꯭ꯔꯒ ꯂꯂꯣꯟꯕ ꯑꯃꯁꯨꯡ ꯃꯤꯒꯤ ꯃꯔꯜ ꯃꯠꯄ ꯍꯨꯔꯥꯟꯕꯅꯤ ꯍꯥꯏꯕ ꯑꯁꯤꯅꯤ ꯃꯔꯝ ꯑꯗꯨꯅ ꯃꯤꯑꯣꯏ ꯑꯁꯤꯗ ꯀꯔꯤꯒꯨꯝꯕ ꯍꯤꯔꯝ ꯑꯃꯠꯇꯒꯤ ꯃꯇꯦꯡ ꯄꯥꯡꯕꯤꯗꯅꯕ ꯈꯪꯍꯜꯂꯤ ꯀꯔꯤꯒꯨꯝꯕ ꯂꯨꯞꯅ ꯍꯥꯏꯕꯗ ꯊꯧꯑꯣꯏꯗ꯭ꯔꯕꯗꯤ ꯆꯦꯟꯅꯔꯤꯕ ꯃꯍꯥꯛꯀꯤ ꯋꯥꯀꯔꯁꯤꯡꯁꯨ ꯈꯨꯠ ꯊꯥꯔꯒꯅꯤ ꯑꯦꯝꯗꯤ ꯔꯤꯖꯥꯎꯗꯤꯟ ꯑꯃꯁꯨꯡ ꯃꯍꯥꯛꯀ ꯄꯨꯜꯂꯒ ꯗ꯭ꯔꯒ ꯀꯔꯕꯥꯔ ꯇꯧꯃꯤꯟꯅꯔꯤꯕ ꯋꯥꯍꯦꯡꯕꯝ ꯄ꯭ꯔꯦꯃꯥꯅꯟꯗ ꯑꯄꯣꯛꯄ ꯂꯩꯈꯤꯗ꯭ꯔꯕ ꯈꯦꯂꯦꯟꯗ꯭ꯔꯣ ꯂꯩꯐꯝ ꯑꯔꯥꯞꯇꯤ ꯂꯤꯂꯣꯡ ꯃꯄꯥꯜ ꯑꯃꯗꯤ ꯀꯣꯟꯊꯧꯖꯝ ꯑꯅꯤꯜ ꯑꯄꯣꯛꯄ ꯊꯣꯏꯕ ꯑꯔꯥꯞꯇꯤ ꯃꯌꯥꯏ ꯂꯩꯀꯥꯏ ꯍꯥꯏꯔꯤꯕ ꯃꯤꯑꯣꯏꯁꯤꯡ ꯑꯁꯤ ꯃꯐꯝ ꯃꯇꯝ ꯌꯦꯡꯗꯅ ꯑꯀꯟꯕ ꯊꯕꯛ ꯂꯧꯈꯠꯂꯒꯅꯤ ꯃꯤꯌꯥꯝꯒꯤ ꯌꯦꯛꯅꯕ ꯂꯝꯗꯝ ꯑꯁꯤꯒꯤ ꯊꯋꯥꯏ ꯂꯂꯣꯟꯕꯁꯤꯡ ꯑꯁꯤꯕꯨ ꯆꯪꯖꯐꯝ ꯄꯤꯔꯝꯕꯁꯤꯡꯁꯨ ꯃꯈꯣꯏꯅ ꯐꯪꯂꯤꯕ ꯆꯩꯔꯥꯛ ꯑꯁꯤꯒ ꯆꯞ ꯃꯥꯟꯅꯅ ꯐꯪꯍꯟꯒꯅꯤ
Ki khulai paibasingna mamang tha July 12 gi numidangda IED sizinaduna mayai thigangda thudekhraba Kamjong district ki Chakrik village da number lok turel gi mathakta saba valley bridge adugi saruk isingi turel ichena chenthakre pawasina makhata na hai ngarang amadi ngasi ukrul amasung Kamjong district da akanba nongsu khibana maram oiraga number lok turel gi ising imai khangwang wangkalakpaga loinana akanba ichel chenbana maram oiraga tektuna leiriba thong adugi saruksing isingi irei aduna chenthakibani hariba thong adu Chakrik village amadi Indo Myanmar border area da leiriba Sahangphung block ki khul kunithoi gi miyamna Kamjong district ga phaunanabagi amata ngairaba lambi amasu oiribani amoromda Ukrul district da tainariba Myanmar gi Chinwin river gi ising imai khangwang wangkhalakpadagi Ukrul district ki Rangajak Kongda ising chensilakpadagi ichau gi awaba mayoknare loinana Chingjaroi village ki mafam kayadasu landslide thoktuna miyamna chatoksin tokba yadre hairi Democratic Students Alliance of Manipur Desam gi thongmi singna ngarang Imphal gi International Airport ta foreign liquor yawba luggage humpu phagalaba polam sing adu purakhiba miyoi taraga loinana police da khusin nakre foreign liquor adu miyoi tarana luggage ta haplaga Delhi dagi Imphal da puthораkhibani hiram asigi matangda Desam gi Secretary for Anti Drug Abuse Ningthau Gongjam Nobin Chandra na pawmi singda phongdokhibada Indigo gi flight amada Delhi dagi Imphal da yamlaba foreign liquor purakadure haiba thajaningai oiba paw pangmadagi Desamgi thongmi singna Imphal da thunglakiba Indigo flight aduda purakhiba luggage pumnamak check tawkhibani Desamgi thongmi singda luggage sing check tawbada foreign liquor thanna hapa bag humpurom thainaki khunaida mang takningai gi masak oire haiba khanglaba phawwa matou asumna mapandagi foreign liquor pusilakpasi laibak thibani state asida lona yadaba yu amasung meyai kaba drug paksana yolakpana nomagi khunai asi mang takhalakli maram aduna meyai kaba drug amasung yu yonbagi tabak kudakta tingjinnaba tangai fadaba lei haina phongdoki Nagamapal Rims Road Leiba Chana Security Service Manipur Hariba Agency Asina Rims ki outsourcing ports ki recruitment logani haiduna social media da fake notice ama thadurokliba asi Rims ka kari gumba hiram amatada mari leinade haina Rims ki media cell na thadokpa warolna sengdorakli cherol asina makatan hai Rims da thabak kawi haina sandokliba notice asi Rims Imphal na official oina thadokhiba amata leite amadi Chana Security Service hariba asidasu authorized pikiba laite maram aduna thabak thiriba miyoisingna asigumba sasinaba recruitment advertisement singda thajabiganu Rims ka mari leinaba recruitment information pumnamak Rims ki official website amadi authorized communication channel singda khakta verified tobiyu asigumba sasinaba agency sing asina Rims ki mingcha thinaba honariba asigi matakta Rims ki maikeidagi legal action lokhalagani haina cherol sina makhatari Delimitation amasung Women's Reservation Bill pass tawhonabagi pandamda Union Government na August 13 Parliament ki special session ama kaunaba thorang lokhatli haina report amana phongdokli thajaningai oiba source ama palladuna India Today TV gi report na hai Parliament ki nongju mifam asi August 19 da loisilagani adubu August 13 ta akhanaba mifam ama kauraga delimitation amasung Women's Reservation ki Constitution Amendment Bill sing pass tawnaba thorang tawri Constitutional Amendment Bill pass tawbada House ki apunba member ki saruk ohum thopagi anina sagotpa mathau tari haujik April thada lengakna Amendment Bill pass tawnaba honabada tangai fadana changba mathau taba MP masing suna sagolaktaba maramna pass tawba ngamkhidabani bill asida kumja lising ani taramathoi gi census ta yumpham oiraga Lok Sabha gi seat masing nongna semdok semjin tawba amasung nupi gi seat chada 39 khakpagi wafam yauri April thagi mifam aduda Lok Sabha gi MP chani mariputara nipalna amendment bill asi sagatuna vote piki MP chani kuntradi bill asigi mayokta vote piki apunba member chamanga kunnipan leiba maramna bill asi pass tawnabagi tangai fadana member chahum yangkhaini thoina sagotpa mathau tari chairak asida Parliament ki nongju mifam chatharakpa sayol ahum phajilakpaga loinana Parliamentary Affairs Minister Kiran Rijijuna opposition leader Rahul Gandhi unaduna delimitation bill amasung Women's Reservation Bill gi matangda Congress ki mateng lownaba thorang tawkhre
ꯁ꯭ꯇꯦꯠ ꯑꯁꯤꯒꯤ ꯒꯕꯔꯅꯥꯟꯁ ꯑꯃꯁꯨꯡ ꯄꯕ꯭ꯂꯤꯛ ꯁꯔꯚꯤꯁ ꯐꯒꯠꯍꯟꯅꯕ ꯑꯦꯗꯚꯥꯟꯁꯤꯡ ꯗꯤꯖꯤꯇꯦꯜ ꯇ꯭ꯔꯥꯟꯁꯐꯣꯔꯃꯦꯁꯟꯒꯤ ꯈꯣꯡꯊꯥꯡ ꯄꯥꯏꯈꯠꯂꯕꯁꯨ ꯂꯩꯉꯥꯛꯀꯤ ꯃꯥꯏꯀꯩꯗꯒꯤ ꯁꯤꯇꯤꯖꯟꯁꯤꯡꯒꯤ ꯄ꯭ꯔꯥꯏꯚꯦꯁꯤ ꯑꯁꯤ ꯆꯞ ꯆꯥꯅ ꯉꯥꯛ-ꯁꯦꯟꯒꯅꯤ ꯍꯥꯏꯅ ꯆꯤꯐ ꯃꯤꯅꯤꯁꯇꯔ ꯌꯨꯝꯅꯥꯝ ꯈꯦꯝꯆꯥꯟꯅ ꯐꯣꯡꯗꯣꯛꯈ꯭ꯔꯦ꯫ ꯁ꯭ꯇꯦꯠ ꯏꯟꯐꯣꯔꯃꯦꯁꯟ ꯇꯦꯛꯅꯣꯂꯣꯖꯤ ꯗꯤꯄꯥꯔꯠꯃꯦꯟꯠ ꯑꯃꯁꯨꯡ ꯃꯥꯏꯀ꯭ꯔꯣꯁꯣꯐꯠ ꯏꯟꯗꯤꯌꯥ ꯑꯅꯤꯅ ꯄꯨꯟꯗꯨꯅ ꯄꯥꯡꯊꯣꯛꯈꯤꯕ ꯐꯥꯔꯁꯠ ꯁ꯭ꯇꯦꯠ ꯂꯦꯚꯦꯜ ꯗꯤꯖꯤꯇꯦꯜ ꯒꯕꯔꯅꯥꯟꯁ (AI), ꯁꯥꯏꯕꯔ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯑꯃꯁꯨꯡ ꯁ꯭ꯀ꯭ꯔꯤꯅꯤꯡ ꯋꯥꯔꯛꯁꯣꯞ ꯍꯧꯗꯣꯛꯄꯒꯤ ꯊꯧꯔꯝꯗ ꯆꯤꯐ ꯃꯤꯅꯤꯁꯇꯔ ꯌꯨꯝꯅꯥꯝ ꯈꯦꯝꯆꯥꯟꯅ ꯋꯥꯐꯝ ꯑꯁꯤ ꯐꯣꯡꯗꯣꯛꯂꯗꯨꯅ ꯃꯈꯥ ꯇꯥꯅ ꯍꯥꯏꯈꯤꯕꯗ ꯒꯚꯔꯟꯃꯦꯟꯠꯀꯤ ꯃꯥꯏꯀꯩꯗꯒꯤ ꯗꯤꯖꯤꯇꯦꯜꯂꯤ ꯏꯝꯄꯥꯋꯔ, ꯏꯟꯀ꯭ꯂꯨꯁꯤꯚ ꯑꯃꯁꯨꯡ ꯐ꯭ꯌꯨꯆꯔ ꯔꯦꯗꯤ ꯃꯅꯤꯄꯨꯔ ꯑꯃ ꯑꯣꯏꯍꯟꯅꯕꯒꯤ ꯄꯥꯟꯗꯝꯗ ꯊꯕꯛ ꯄꯥꯏꯈꯠꯂꯤ꯫ ꯂꯩꯉꯥꯛ ꯑꯁꯤꯒꯤ ꯄꯥꯟꯗꯝꯗꯤ ꯁꯦꯀ꯭ꯌꯣꯔ, ꯁꯤꯇꯤꯖꯟ ꯁꯦꯟꯇ꯭ꯔꯤꯛ ꯑꯃꯁꯨꯡ ꯃꯤꯄꯨꯝ ꯈꯨꯗꯤꯡꯃꯛꯇ ꯗꯤꯖꯤꯇꯦꯜ ꯏꯀꯣꯁꯤꯁꯇꯦꯝ ꯑꯁꯤ ꯐꯪꯍꯟꯅꯕ ꯍꯣꯠꯅꯕꯅꯤ꯫ ꯂꯣꯏꯅꯅ ꯒꯚꯔꯟꯃꯦꯟꯠꯀꯤ ꯁꯔꯚꯤꯁꯁꯤꯡ ꯑꯁꯤ ꯇ꯭ꯔꯥꯟꯁꯄꯔꯦꯟꯠ ꯂꯩꯅ ꯃꯤꯄꯨꯝ ꯈꯨꯗꯤꯡꯃꯛꯇ ꯌꯧꯍꯟꯅꯕ ꯍꯣꯠꯅꯕꯅꯤ꯫ ꯒꯚꯔꯟꯃꯦꯟꯠ ꯑꯁꯤꯅ ꯗꯤꯖꯤꯇꯦꯜ ꯒꯚꯔꯟꯃꯦꯟꯠꯇ ꯍꯦꯟꯅ ꯃꯄꯥꯡꯒꯜ ꯀꯟꯍꯟꯅꯕ ꯃꯤꯠꯌꯦꯡ ꯊꯝꯕꯒ ꯂꯣꯏꯅꯅ ꯇꯦꯛꯅꯣꯂꯣꯖꯤꯀꯦꯜꯒꯤ ꯑꯦꯗꯚꯥꯟꯁꯃꯦꯟꯠꯁꯤꯡ ꯑꯁꯤꯁꯨ ꯁꯣꯁꯥꯏꯇꯤ ꯑꯁꯤꯒꯤ ꯁꯦꯛꯁꯟ ꯈꯨꯗꯤꯡꯃꯛꯇ ꯂꯩꯔꯤꯕ ꯃꯤꯌꯥꯝꯁꯤꯡ ꯀꯥꯟꯅꯕ ꯐꯪꯍꯟꯒꯗꯣꯔꯤ꯫ ꯃꯥꯏꯀ꯭ꯔꯣꯁꯣꯐꯠ ꯁ꯭ꯀ꯭ꯔꯤꯅꯤꯡ ꯑꯁꯤꯅ ꯌꯨꯊ ꯒꯚꯔꯟꯃꯦꯟꯠ ꯑꯣꯐꯤꯁꯤꯌꯦꯜ ꯑꯃꯁꯨꯡ ꯑꯦꯟꯇꯔꯄ꯭ꯔꯦꯅꯔꯁꯤꯡꯗ ꯍꯦꯟꯅ ꯀꯥꯟꯅꯕ ꯀꯌꯥ ꯐꯪꯍꯜꯂꯒꯅꯤ ꯍꯥꯏꯕ ꯋꯥꯐꯝꯁꯨ ꯐꯣꯡꯗꯣꯛꯈꯤ꯫ ꯉꯔꯥꯡ ꯑꯌꯨꯛ ꯑꯉꯟꯕ ꯄꯨꯡ 5 ꯇꯥꯕ ꯃꯇꯝꯗ ꯂꯝꯐꯦꯜ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟꯒꯤ ꯃꯅꯨꯡ ꯆꯟꯕ ꯏꯝꯐꯥꯜ ꯋꯦꯁꯠ ꯗꯤꯁꯇ꯭ꯔꯤꯛꯀꯤꯅ ꯁꯉꯥꯏꯄ꯭ꯔꯧ ꯃꯃꯥꯡ ꯂꯩꯀꯥꯏ (FCI) ꯃꯅꯤꯡꯗ ꯂꯩꯕ ꯃꯤꯑꯣꯏ ꯑꯃꯒꯤ ꯌꯨꯝꯗ ꯁꯛꯈꯪꯗꯕꯁꯤꯡꯅ ꯕꯣꯝ ꯂꯪꯁꯤꯜꯂꯝꯂꯦ꯫ ꯑꯗꯨꯃꯛꯄꯨ ꯕꯣꯝ ꯑꯗꯨ ꯄꯣꯈꯥꯏꯍꯧꯗꯕꯅ ꯀꯅꯥ ꯑꯃꯠꯇꯗꯤ ꯑꯁꯣꯛ-ꯑꯄꯟ ꯌꯥꯎꯍꯧꯈꯤꯗ꯭ꯔꯦ꯫ ꯕꯣꯝ ꯑꯗꯨ ꯔꯥꯀꯦꯁꯀꯤ ꯌꯨꯝꯒꯤ ꯁꯨꯃꯥꯡꯗ ꯇꯥꯔꯒ ꯂꯩꯔꯝꯈꯤꯕꯅꯤ꯫ ꯕꯣꯝ ꯑꯗꯨꯒꯤ ꯄꯤꯟ ꯁꯠꯇꯣꯛꯂꯝꯂꯦ꯫ ꯑꯃꯔꯣꯝꯗ ꯕꯣꯝ ꯂꯪꯁꯤꯜꯂꯝꯕ ꯊꯣꯡ ꯑꯗꯨꯕꯨ ꯌꯥꯅꯤꯡꯗꯕ ꯐꯣꯡꯗꯣꯛꯇꯨꯅ ꯁꯉꯥꯏꯄ꯭ꯔꯧ ꯃꯃꯥꯡ ꯂꯩꯀꯥꯏ ꯀꯝꯃ꯭ꯌꯨꯅꯤꯇꯤ ꯍꯣꯜꯗ ꯃꯤꯌꯥꯝꯅ ꯋꯥꯀꯠ ꯃꯤꯐꯝ ꯆꯠꯊꯈ꯭ꯔꯦ꯫ ꯁꯛꯈꯪꯗꯕꯁꯤꯡꯅ ꯕꯣꯝ ꯂꯪꯁꯤꯜꯂꯝꯂꯕ ꯃꯤꯑꯣꯏ ꯑꯗꯨꯒꯤ ꯃꯃꯤꯡꯅ ꯍꯣꯗꯥꯝ ꯔꯥꯀꯦꯁ, ꯆꯍꯤ 90 ꯑꯄꯣꯛꯄ, ꯂꯩꯈꯤꯗ꯭ꯔꯕ ꯌꯥꯏꯃ ꯀꯧꯏ꯫ ꯀꯅꯥꯅ ꯀꯔꯤꯒꯤꯗꯃꯛ ꯕꯣꯝ ꯑꯗꯨ ꯂꯪꯁꯤꯜꯂꯝꯂꯤꯕꯅꯣ ꯍꯥꯏꯕ ꯍꯧꯖꯤꯛ ꯐꯥꯎꯕꯒꯤ ꯆꯞ ꯆꯥꯅ ꯈꯪꯕ ꯉꯝꯗ꯭ꯔꯤ꯫ ꯑꯃꯔꯣꯝꯗꯅ ꯁꯉꯥꯏꯄ꯭ꯔꯧ ꯑꯄꯨꯟꯕ ꯅꯨꯄꯤ ꯂꯨꯞ, ꯁꯉꯥꯏꯄ꯭ꯔꯧ ꯅꯍꯥꯔꯣꯜ ꯀ꯭ꯂꯕ ꯑꯃꯁꯨꯡ ꯁꯉꯥꯏꯄ꯭ꯔꯧ ꯌꯪ ꯗꯤꯚꯦꯂꯞꯃꯦꯟꯠ ꯀꯝꯃꯤꯇꯤꯅ ꯁꯤꯟꯗꯨꯅ ꯁꯉꯥꯏꯄ꯭ꯔꯧ ꯃꯌꯥꯏ ꯂꯩꯀꯥꯏ ꯀꯝꯃ꯭ꯌꯨꯅꯤꯇꯤ ꯍꯣꯜꯗ ꯋꯥꯀꯠ ꯃꯤꯐꯝ ꯆꯠꯊꯈ꯭ꯔꯦ꯫ ꯎꯈ꯭ꯔꯨꯜꯒꯤ ꯂꯥꯏ ꯚꯤꯂꯦꯖꯗ ꯈꯪꯍꯧꯗꯅ ꯆꯥꯎꯔꯛꯈꯤꯕ ꯏꯆꯥꯎꯅ ꯃꯍꯩ-ꯃꯔꯣꯡ ꯊꯥꯕ ꯂꯧꯕꯨꯛ ꯀꯌꯥ ꯏꯁꯤꯡꯅ ꯊꯨꯝꯖꯤꯟꯈ꯭ꯔꯦ꯫ ꯄꯥꯎ ꯑꯁꯤꯒꯤ ꯃꯇꯨꯡ ꯏꯟꯅ ꯍꯟꯗꯛ ꯂꯦꯞꯇꯅ ꯅꯣꯡ ꯆꯨꯔꯛꯄ ꯅꯣꯡ ꯅꯤꯅꯤ ꯆꯨꯔꯛꯈꯤꯕꯅ ꯃꯔꯝ ꯑꯣꯏꯔꯒ ꯉꯥꯎꯔꯩ ꯚꯤꯂꯦꯖ ꯃꯤꯌꯥꯝꯅ ꯂꯥꯏꯅꯤ ꯔꯤꯚꯔ ꯍꯥꯏꯔꯒꯁꯨ ꯈꯪꯅꯕ ꯇꯨꯔꯦꯜ ꯑꯗꯨꯒꯤ ꯏꯃꯥꯏ ꯈꯪꯍꯦꯟ ꯍꯦꯟꯒꯠꯂꯛꯄꯅ ꯃꯔꯝ ꯑꯣꯏꯔꯒ ꯇꯨꯔꯦꯜ ꯑꯗꯨꯒꯤ ꯅꯥꯛ ꯌꯦꯠꯇ ꯂꯩꯕ ꯂꯧꯐꯝ ꯀꯌꯥ ꯏꯁꯤꯡ ꯊꯨꯝꯖꯤꯟꯈꯤꯕꯅꯤ꯫ ꯇꯨꯔꯦꯜ ꯑꯗꯨ ꯎꯈ꯭ꯔꯨꯜ ꯇꯥꯎꯟꯗꯒꯤ ꯍꯧꯔꯛꯂꯒ ꯎꯈ꯭ꯔꯨꯜ ꯁꯦꯅꯥꯄꯇꯤ ꯉꯝꯈꯩꯔꯣꯝꯗ ꯆꯦꯟꯈꯤꯕꯅꯤ꯫ ꯍꯧꯖꯤꯛꯁꯨ ꯇꯨꯔꯦꯜ ꯑꯗꯨꯒꯤ ꯏꯃꯥꯏ ꯈꯨꯗꯣꯡꯊꯤꯕ ꯊꯥꯛꯀꯤ ꯃꯊꯛꯇ ꯆꯦꯜꯂꯤ꯫ ꯃꯔꯝ ꯑꯗꯨꯅ ꯎꯈ꯭ꯔꯨꯜꯒꯤ ꯇꯣꯉꯥꯟ-ꯇꯣꯉꯥꯟꯕ ꯈꯨꯡꯒꯪꯁꯤꯡ ꯂꯝꯕꯤ ꯐꯥꯎꯅꯕ ꯉꯝꯗ꯭ꯔꯦ ꯍꯥꯏꯔꯤ꯫ ꯇꯨꯔꯦꯜ ꯇꯣꯔꯕꯥꯟꯗ ꯂꯩꯕ ꯂꯧꯕꯨꯛꯁꯤꯡꯗ ꯊꯥꯕ ꯃꯍꯩ-ꯃꯔꯣꯡꯁꯤꯡ ꯑꯗꯨ ꯏꯁꯤꯡꯅ ꯆꯦꯟꯊꯈ꯭ꯔꯦ꯫ ꯂꯧꯐꯝꯁꯤꯡ ꯑꯗꯨꯗꯒꯤ ꯂꯣꯛꯄ ꯌꯥꯕ ꯌꯥꯝꯂꯕ ꯃꯍꯩ-ꯃꯔꯣꯡꯁꯤꯡꯁꯨ ꯂꯣꯛꯄ ꯉꯝꯂꯔꯣꯏ ꯍꯥꯏꯔꯤ꯫ ꯆꯍꯤ ꯑꯁꯤꯒꯤ ꯑꯣꯏꯅ ꯂꯧꯃꯤꯁꯤꯡꯅ ꯂꯧꯐꯝ ꯑꯗꯨꯗꯒꯤ ꯌꯥꯝꯂꯕ ꯐꯧꯁꯤꯡ ꯂꯣꯛꯀꯗꯕꯅꯤ꯫ ꯑꯗꯨꯝ ꯑꯣꯏꯅꯃꯛ ꯏꯁꯤꯡ ꯊꯨꯝꯖꯤꯟꯈꯤꯕ ꯑꯗꯨꯅ ꯃꯔꯝ ꯑꯣꯏꯔꯒ ꯂꯧ ꯂꯣꯛꯄ ꯌꯥꯕꯒꯤ ꯑꯣꯏꯊꯣꯛꯄ ꯂꯩꯇ꯭ꯔꯦ꯫ ꯇꯨꯔꯦꯜ ꯑꯗꯨꯒꯤ ꯑꯀꯟꯕ ꯏꯆꯦꯜꯅ ꯂꯥꯏ ꯚꯤꯂꯦꯖꯒ ꯈꯥꯔꯥꯁꯣꯝ ꯚꯤꯂꯦꯖ ꯐꯥꯎꯅꯕ ꯂꯝꯕꯤꯗ ꯁꯥꯕ ꯊꯣꯡꯒꯤ ꯅꯥꯛ ꯌꯦꯠꯇ ꯂꯩꯕ ꯂꯧꯕꯨꯛꯁꯤꯡ ꯑꯃꯗꯤ ꯃꯍꯩ-ꯃꯔꯣꯡꯁꯤꯡꯁꯨ ꯆꯦꯟꯊꯈꯤꯕꯅ ꯃꯔꯝ ꯑꯣꯏꯔꯒ ꯂꯝꯕꯤꯁꯨ ꯑꯃꯠꯇ ꯐꯥꯎꯅꯗ꯭ꯔꯦ ꯍꯥꯏꯔꯤ꯫ ꯗꯨꯕꯥꯏꯒꯤ ꯖꯦꯕꯦꯜ ꯑꯥꯂꯤ ꯏꯟꯗꯁꯇ꯭ꯔꯤꯌꯦꯜ ꯑꯦꯔꯤꯌꯥꯗ ꯁꯨꯞꯅꯒꯤ ꯃꯤꯅꯤꯠ 20 ꯈꯛꯀꯤ ꯃꯅꯨꯡꯗ 8ꯂꯛ ꯄꯣꯈꯥꯏꯕꯒꯤ ꯊꯧꯗꯣꯛ ꯊꯣꯛꯈ꯭ꯔꯦ꯫ ꯏꯔꯥꯟꯒꯤ ꯃꯥꯍꯔ ꯅ꯭ꯌꯨꯖ ꯑꯦꯖꯦꯟꯁꯤꯒꯤ ꯔꯤꯄꯣꯔꯠꯅ ꯍꯥꯏ꯫ ꯊꯧꯗꯣꯛ ꯊꯣꯛꯐꯝꯗ ꯚꯤꯗꯤꯑꯣ ꯅꯝꯂꯝꯕ ꯃꯤꯑꯣꯏ 2 ꯄꯨꯂꯤꯁꯅ ꯐꯥꯔꯦ꯫ ꯑꯗꯨꯝ ꯑꯣꯏꯅꯃꯛ ꯃꯇꯧ ꯀꯔꯝꯅ ꯄꯣꯈꯥꯏꯔꯛꯄꯒꯤ ꯊꯧꯗꯣꯛ ꯑꯗꯨ ꯊꯣꯛꯈꯤꯕꯅꯣ ꯍꯥꯏꯕ ꯍꯧꯖꯤꯛ ꯐꯥꯎꯕꯒꯤ ꯑꯣꯏꯅ ꯆꯞ ꯆꯥꯅ ꯈꯪꯕ ꯉꯝꯗ꯭ꯔꯤ꯫ ꯀꯅꯥꯒꯨꯝꯕꯅ ꯑꯦꯇꯦꯛ ꯆꯠꯊꯈꯤꯕꯔꯥ ꯅꯠꯇ꯭ꯔꯒ ꯏꯟꯗꯁꯇ꯭ꯔꯤꯒꯤ ꯑꯁꯣꯏꯕꯅ ꯊꯣꯛꯍꯟꯈꯤꯕꯔꯥ ꯍꯥꯏꯕꯗꯨꯁꯨ ꯈꯪꯕ ꯉꯝꯗ꯭ꯔꯤ꯫ ꯌꯨ.ꯑꯦꯁ. ꯑꯃꯁꯨꯡ ꯏꯔꯥꯟꯒꯤ ꯃꯔꯛꯇ ꯁꯣꯛꯅꯔꯤꯕ ꯂꯥꯟ ꯑꯁꯤꯗ ꯌꯦꯃꯦꯟꯗꯒꯤ ꯌꯨꯅꯥꯏꯇꯦꯗ ꯑꯔꯕ ꯏꯃꯤꯔꯦꯠ (UAE)ꯗ ꯃꯤꯁꯥꯏꯜ ꯑꯦꯇꯦꯛ ꯇꯧꯔꯛꯈꯤꯕꯗꯤ ꯂꯩ꯫ ꯑꯗꯨꯕꯨ ꯍꯟꯗꯛꯀꯤ ꯊꯧꯗꯣꯛ ꯑꯁꯤꯗꯤ ꯃꯇꯧ ꯀꯔꯝꯅ ꯊꯣꯛꯈꯤꯕꯅꯣ ꯍꯥꯏꯕ ꯀꯅꯥ ꯑꯃꯠꯇꯅ ꯈꯪꯕ ꯉꯝꯗ꯭ꯔꯤ꯫ ꯗꯨꯕꯥꯏ ꯁꯤꯇꯤ ꯁꯦꯟꯇꯔꯗꯒꯤ ꯈꯥ ꯅꯣꯡꯆꯨꯞꯇ ꯃꯥꯏꯜ 25 ꯂꯥꯞꯅ ꯂꯩꯕ ꯖꯦꯕꯦꯜ ꯑꯥꯂꯤ ꯍꯥꯏꯔꯤꯕ ꯃꯐꯝ ꯑꯁꯤ UAE.ꯒꯤ ꯌꯥꯝꯅ ꯃꯔꯨꯑꯣꯏꯕ ꯁꯣꯄꯤꯡ ꯍꯕ ꯑꯃꯅꯤ ꯍꯥꯏꯅ ꯂꯧꯅꯔꯤꯕꯅꯤ꯫ ꯃꯥꯂꯦꯝꯒꯤ ꯑꯣꯏꯅ ꯈ꯭ꯋꯥꯏꯗꯒꯤ ꯆꯥꯎꯕ ꯍꯤꯊꯥꯡꯐꯝ ꯑꯃꯁꯨ ꯃꯐꯝ ꯑꯁꯤꯗꯒꯤ ꯄꯪꯂꯥꯞ ꯂꯥꯞꯇꯅ ꯂꯩꯔꯤ꯫ ꯌꯨ.ꯑꯦꯁ. ꯑꯃꯁꯨꯡ ꯏꯔꯥꯟꯒꯤ ꯃꯔꯛꯇ ꯂꯥꯟ ꯁꯣꯛꯅꯔꯛꯄꯗꯒꯤ ꯍꯧꯅ UAE.ꯗ ꯑꯀꯟꯕ ꯆꯦꯛꯁꯤꯟ ꯊꯧꯔꯥꯡ ꯂꯧꯈꯠꯇꯨꯅ ꯂꯥꯛꯈꯤꯕꯅꯤ꯫ ꯆꯍꯤ 30ꯒꯤ ꯃꯇꯨꯡꯗ ꯑꯍꯥꯟꯕ ꯑꯣꯏꯅ ꯃꯥꯂꯦꯝꯒꯤ ꯃꯐꯝ ꯁꯤꯟꯕ ꯊꯨꯡꯅ ꯎꯕ ꯐꯪꯒꯗꯕ ꯁꯨꯔꯖ ꯒ꯭ꯔꯍꯟ ꯑꯃ ꯑꯒꯁꯠ 12ꯗ ꯇꯧꯒꯗꯧꯔꯤ꯫ ꯑꯌꯥꯝꯕ ꯃꯇꯝꯗ ꯊꯥ 13 ꯈꯨꯗꯤꯡꯒꯤ ꯃꯥꯂꯦꯝꯒꯤ ꯃꯐꯝ ꯑꯃ ꯅꯠꯇ꯭ꯔꯒ ꯑꯃꯗ ꯁꯨꯔꯖ ꯒ꯭ꯔꯍꯟ ꯇꯧꯗꯨꯅ ꯂꯥꯛꯄꯅꯤ꯫ ꯑꯗꯨꯕꯨ ꯍꯟꯗꯛꯀꯤ ꯁꯨꯔꯖ ꯒ꯭ꯔꯍꯟ ꯑꯁꯤꯗꯤ ꯃꯥꯂꯦꯝꯒꯤ ꯃꯐꯝ ꯄꯨꯝꯅꯃꯛꯇ ꯎꯕ ꯐꯪꯒꯗꯧꯔꯤ꯫ ꯃꯦꯟꯂꯦꯟꯗ ꯌꯨꯔꯣꯞꯀꯤ ꯑꯣꯏꯅꯗꯤ ꯀꯨꯝꯖꯥ 1937ꯗ ꯑꯒꯁꯠ 11ꯒꯤ ꯃꯇꯨꯡ ꯇꯥꯔꯛꯄꯗ ꯍꯟꯗꯛꯀꯤ ꯑꯁꯤꯅ ꯑꯍꯥꯟꯕ ꯁꯨꯔꯖ ꯒ꯭ꯔꯍꯟ ꯑꯣꯏꯒꯅꯤ꯫ ꯊꯥꯒꯤ ꯃꯃꯤꯅ ꯐ꯭ꯔꯥꯟꯁꯇꯒꯤ ꯕꯜꯒꯦꯔꯤꯌꯥꯅꯆꯤꯡꯕ ꯂꯩꯕꯥꯛ ꯀꯌꯥꯗ
ꯀꯨꯞꯁꯤꯜꯂꯛꯂꯕ ꯃꯇꯝꯗ ꯁꯨꯔꯖꯒ꯭ꯔꯍꯟ ꯑꯁꯤ ꯎꯕ ꯐꯪꯒꯗꯣꯔꯤꯕꯅꯤ꯫ ꯈ꯭ꯋꯥꯏꯗꯒꯤ ꯃꯌꯦꯛ ꯁꯦꯡꯅ ꯎꯕ ꯐꯪꯒꯗꯕ ꯌꯨꯔꯣꯞꯀꯤ ꯃꯐꯝꯁꯤꯡꯗꯤ ꯔꯥꯁꯤꯌꯥ, ꯖꯣꯔꯖꯤꯌꯥ, ꯐꯦꯔꯣ ꯑꯥꯏꯂꯦꯟ ꯑꯃꯁꯨꯡ ꯅꯣꯔꯋꯦꯒꯤ ꯁ꯭ꯋꯥꯝꯕꯥꯔꯠ ꯑꯥꯔꯀꯤꯄꯦꯂꯦꯒꯤꯅꯤ ꯍꯥꯏꯔꯤ꯫ ꯊꯥꯒꯤ ꯈꯣꯡꯆꯠ ꯑꯃꯗꯤ ꯄ꯭ꯔꯤꯊꯤꯕꯤ ꯑꯃꯁꯨꯡ ꯅꯨꯃꯤꯠꯀꯤ ꯃꯌꯥꯏ ꯐꯥꯎꯅ ꯆꯠꯄ ꯃꯇꯝꯗ ꯅꯨꯃꯤꯠꯀꯤ ꯃꯉꯥꯜꯅ ꯃꯥꯂꯦꯝꯗ ꯌꯧꯔꯛꯄ ꯉꯝꯗꯕꯒꯤ ꯇꯥꯡꯀꯛ ꯑꯗꯨꯕꯨ ꯁꯨꯔꯖꯒ꯭ꯔꯍꯟ ꯍꯥꯏꯅ ꯈꯪꯅꯩ꯫ ꯃꯤꯀꯨꯞ ꯈꯔꯒꯤ ꯑꯣꯏꯅꯗꯤ ꯅꯨꯡꯊꯤꯜꯒꯤ ꯃꯇꯝꯗ ꯃꯝꯊꯔꯛꯄꯒ ꯂꯣꯏꯅꯅ ꯇꯦꯝꯄꯦꯔꯦꯆꯔꯁꯨ ꯍꯟꯊꯔꯛꯄ ꯌꯥꯏ ꯍꯥꯏꯔꯤ꯫ ꯑꯥꯒꯁꯠ 4ꯗ ꯐꯥꯈꯤꯕ ꯇꯃꯦꯡꯂꯣꯡ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯚꯥꯂꯣꯛ ꯚꯤꯂꯦꯖꯇꯒꯤ ꯘꯥꯏꯁ ꯕꯥꯒꯂꯣꯡ ꯉꯥꯎꯃꯩ ꯆꯍꯤ 95 ꯑꯃꯁꯨꯡ ꯇꯣꯛꯁꯦꯝ ꯁꯕ ꯗꯤꯚꯤꯖꯟꯒꯤ ꯁꯤꯝꯕꯤꯂꯣꯡ ꯄꯥꯔꯠ 2ꯗꯒꯤ ꯖꯣꯕ ꯒꯥꯡꯃꯩ ꯆꯍꯤ 17 ꯂꯨꯞꯀ ꯀꯔꯤꯒꯨꯝꯕ ꯍꯤꯔꯝ ꯑꯃꯠꯇꯗ ꯃꯔꯤ ꯂꯩꯅꯗꯦ ꯍꯥꯏꯅ GPRA SSCNꯒꯤ ꯃꯤꯅꯤꯁꯇ꯭ꯔꯤ ꯑꯣꯐ ꯏꯟꯐꯣꯔꯃꯦꯁꯟ ꯑꯦꯟড ꯄꯕ꯭ꯂꯤꯁꯤꯇꯤꯅ ꯊꯥꯗꯣꯛꯄ ꯆꯦꯔꯣꯜ ꯑꯃꯅ ꯍꯥꯏꯔꯤ꯫ ꯄꯟꯕ ꯌꯥꯕꯗꯤ ꯏꯝꯐꯥꯜ ꯖꯤꯔꯤꯕꯥꯝ ꯂꯝꯕꯤꯒꯤ ꯇꯃꯦꯡꯂꯣꯡ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯃꯅꯨꯡ ꯆꯟꯕ ꯀꯥꯏꯃꯥꯏ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟꯅ ꯀꯣꯟꯕ ꯁꯤꯕꯤꯂꯣꯡꯗꯒꯤ ꯁꯦꯜꯈꯥꯏ ꯊꯨꯝꯈꯥꯏꯒ ꯃꯔꯤ ꯂꯩꯅꯅ NSCNIMꯒꯤ ꯀꯦꯗꯔꯅꯤ ꯆꯤꯡꯅꯕ ꯃꯤꯑꯣꯏ 2 ꯀꯥꯔꯇꯤꯁ ꯕꯨꯂꯦꯠ ꯑꯃ, ꯁꯦꯜ ꯑꯣꯏꯅ ꯂꯨꯄꯥ 1,000 ꯑꯃꯁꯨ ꯆꯥꯖꯔꯒ ꯂꯣꯏꯅꯕ ꯕꯥꯎꯐꯦꯡ ꯀꯝꯃꯨꯅꯤꯀꯦꯁꯟ ꯁꯦꯠ 2ꯒ ꯀꯣꯟꯅꯅ ꯐꯥꯔꯦ ꯍꯥꯏꯅ ꯃꯅꯤꯄꯨꯔ ꯄꯨꯂꯤꯁꯅ ꯐꯣꯡꯗꯣꯛꯈ꯭ꯔꯕꯅꯤ꯫ ꯏꯝꯐꯥꯜ ꯏꯁꯠ ꯗꯤꯁꯇ꯭ꯔꯤꯛꯇ ꯏꯟꯁꯨꯔꯦꯟꯁꯀꯤ ꯃꯇꯥꯡꯗ ꯅꯝꯊꯥꯛ ꯇꯧꯔꯝꯕꯒꯤ ꯊꯧꯑꯣꯡ ꯑꯃ ꯊꯦꯡꯅꯈ꯭ꯔꯦ꯫ ꯕꯟꯙꯟ ꯂꯥꯏꯐ ꯏꯟꯁꯨꯔꯦꯟꯁꯅ ꯀꯨꯝꯖꯥ 2015ꯒꯤ ꯑꯦꯄ꯭ꯔꯤꯜ 5ꯗ ꯈꯨꯝꯕꯣꯡꯃꯌꯨꯝ ꯅꯟꯗꯣ ꯃꯩꯇꯩ ꯀꯧꯕ ꯃꯤꯑꯣꯏ ꯑꯃꯗ ꯇꯥꯔꯝ ꯄꯣꯂꯤꯁꯤ ꯑꯃ ꯄꯤꯈꯤ꯫ ꯃꯦ 6ꯗ ꯍꯥꯏꯔꯤꯕ ꯃꯤꯑꯣꯏ ꯑꯗꯨ ꯁꯤꯔꯦ ꯍꯥꯏꯅ ꯀ꯭ꯂꯦꯝ ꯇꯧꯔꯛꯄꯗꯒꯤ ꯏꯟꯚꯦꯁꯇꯤꯒꯦꯁꯟ ꯑꯦꯖꯦꯟꯁꯤꯅ ꯊꯤꯖꯤꯟꯕꯗ ꯃꯤꯑꯣꯏ ꯑꯗꯨ ꯁꯤꯔꯦ ꯍꯥꯏꯕ ꯈꯪꯂꯛꯈꯤ꯫ ꯀꯝꯄꯅꯤꯅ ꯂꯩꯈꯤꯗ꯭ꯔꯕ ꯃꯤꯑꯣꯏ ꯑꯗꯨꯒꯤ ꯂꯣꯏꯅꯕꯤꯗ ꯂꯨꯄꯥ $97,034,037 ꯀꯨꯝꯖꯥ 2015ꯒꯤ ꯁꯦꯞꯇꯦꯝꯕꯔ 4ꯗ ꯈꯨꯠꯁꯤꯟꯅꯈꯤ꯫ ꯀ꯭ꯂꯦꯝ ꯁꯦꯇꯜ ꯇꯧꯈ꯭ꯔꯕ ꯇꯨꯡꯗ ꯃꯈꯥ ꯇꯥꯅ ꯊꯤꯒꯠꯂꯨꯕꯗ ꯂꯩꯈꯤꯗ꯭ꯔꯕ ꯃꯤꯑꯣꯏ ꯑꯗꯨ ꯏꯟꯁꯨꯔꯦꯟꯁ ꯌꯥꯎꯗ꯭ꯔꯤꯉꯩꯗ ꯍꯥꯔꯠ ꯑꯃꯁꯨꯡ ꯀꯤꯗꯅꯤꯒꯤ ꯑꯅꯥꯕ ꯂꯩ ꯍꯥꯏꯕ ꯈꯪꯂꯛꯈꯤ꯫ ꯃꯈꯥ ꯇꯥꯅ ꯊꯤꯖꯤꯟꯕꯗ ꯏꯟꯁꯨꯔꯦꯟꯁꯀꯤ ꯑꯦꯄ꯭ꯂꯤꯀꯦꯁꯟꯗ ꯌꯥꯎꯔꯤꯕ ꯐꯣꯇꯣꯒ꯭ꯔꯥꯐ ꯑꯗꯨ ꯈꯨꯝꯕꯣꯡꯃꯌꯨꯝ ꯅꯟꯗꯣ ꯃꯩꯇꯩꯒꯤ ꯃꯌꯥꯝꯕ ꯈꯨꯝꯕꯣꯡꯃꯌꯨꯝ ꯕꯁꯟꯇꯒꯤꯅꯤ ꯍꯥꯏꯅ ꯂꯩꯀꯥꯏꯒꯤ ꯃꯤꯑꯣꯏꯁꯤꯡꯅ ꯃꯁꯛ ꯇꯥꯛꯂꯛꯈꯤ꯫ ꯕꯁꯟꯇꯅ ꯅꯝꯊꯥꯛ ꯇꯧꯔꯒ ꯏꯟꯁꯨꯔꯦꯟꯁ ꯌꯥꯎꯔꯝꯕꯅꯤ ꯍꯥꯏꯕ ꯈꯪꯂꯛꯄꯗꯒꯤ ꯄꯨꯂꯤꯁꯅ FIR ꯑꯃ ꯔꯦꯖꯤꯁꯇꯥꯔ ꯇꯧꯗꯨꯅ ꯏꯟꯚꯦꯁꯇꯤꯒꯦꯁꯟ ꯆꯠꯊꯕ ꯍꯧꯈ꯭ꯔꯦ꯫ ꯀꯦꯁ ꯑꯁꯤꯗ ꯆꯦꯟꯅꯔꯤꯕ ꯃꯤꯑꯣꯏ ꯑꯗꯨ ꯐꯥꯅꯕ ꯃꯈꯥ ꯇꯥꯅ ꯊꯤꯕ ꯍꯨꯝꯕꯒꯤ ꯊꯕꯛ ꯆꯠꯊꯔꯤ꯫ ꯎꯠꯇꯔ ꯄ꯭ꯔꯗꯦꯁꯇ ꯆꯦꯟꯕ ꯁꯔꯀꯥꯔꯒꯤ ꯕꯁꯁꯤꯡꯗ ꯆꯍꯤ 70 ꯁꯨꯔꯕ ꯑꯃꯗꯤ ꯃꯁꯤꯒꯤ ꯃꯊꯛꯇ ꯂꯩꯔꯕꯤ ꯅꯨꯄꯤ ꯑꯣꯏꯕꯤꯁꯤꯡꯗ ꯂꯦꯝꯅ ꯕꯁ ꯇꯣꯡꯕꯒꯤ ꯈꯨꯗꯣꯡꯆꯥꯕ ꯐꯪꯍꯜꯂꯒꯅꯤ꯫ ꯁꯦꯟꯕꯥ ꯆꯍꯤ 2026-27ꯒꯤ ꯑꯍꯥꯟꯕ ꯁꯄ꯭ꯂꯤꯃꯦꯟꯇꯔꯤ ꯕꯖꯦꯠꯇ ꯊꯧꯔꯥꯡ ꯑꯁꯤ ꯄꯥꯏꯈꯠꯅꯕ ꯎꯠꯇꯔ ꯄ꯭ꯔꯗꯦꯁꯀꯤ ꯁ꯭ꯇꯦꯠ ꯔꯣꯗ ꯇ꯭ꯔꯥꯟꯁꯄꯣꯔꯠ ꯀꯣꯔꯄꯣꯔꯦꯁꯟꯗ ꯂꯨꯄꯥ ꯀꯣꯇꯤ 100 ꯍꯟꯗꯣꯛꯅꯕ ꯄ꯭ꯔꯣꯚꯤꯖꯟ ꯁꯦꯝꯂꯦ꯫ ꯕꯤꯖꯦꯄꯤꯅ ꯗꯜ ꯑꯁꯤꯒꯤ ꯂꯣꯛ ꯀꯜꯌꯥꯟ ꯁꯪꯀꯂꯟꯗ ꯊꯧꯔꯥꯡ ꯑꯁꯤ ꯄꯥꯏꯈꯠꯅꯕ ꯋꯥꯐꯝ ꯍꯥꯞꯈꯤꯕꯅꯤ꯫ ꯊꯧꯔꯥꯡ ꯑꯁꯤꯅ ꯁ꯭ꯇꯦꯠ ꯑꯁꯤꯒꯤ ꯑꯍꯜ ꯑꯣꯏꯔꯕꯤ ꯅꯨꯄꯤꯁꯤꯡꯅ ꯆꯠꯊꯣꯛ-ꯆꯠꯁꯤꯟ ꯇꯧꯕꯗ ꯈꯨꯗꯣꯡꯆꯥꯕ ꯐꯪꯍꯟꯗꯨꯅ ꯁꯦꯜꯒꯤ ꯑꯋꯥꯕ ꯃꯥꯌꯣꯛꯅꯍꯜꯂꯔꯣꯏ꯫ ꯊꯧꯔꯥꯡ ꯑꯁꯤꯅ ꯑꯍꯜ ꯑꯣꯏꯔꯕꯤ ꯅꯨꯄꯤꯁꯤꯡꯅ ꯑꯅꯥ ꯂꯥꯌꯦꯡ ꯑꯃꯗꯤ ꯙꯔꯃꯒꯤ ꯑꯣꯏꯕ ꯊꯕꯛ ꯊꯧꯔꯝꯁꯤꯡ, ꯃꯤꯌꯥꯝ ꯇꯤꯟꯕ ꯑꯃꯗꯤ ꯏꯃꯨꯡ ꯃꯅꯨꯡꯒꯤ ꯑꯣꯏꯕ ꯆꯠꯊꯣꯛ-ꯆꯠꯁꯤꯟ ꯇꯧꯕꯗ ꯈꯨꯗꯣꯡꯆꯥꯕ ꯐꯪꯍꯜꯂꯒꯅꯤ꯫ ꯃꯁꯤꯒ ꯂꯣꯏꯅꯅ UP ꯁꯔꯀꯥꯔꯅ ꯅꯨꯄꯤꯁꯤꯡꯒꯤ ꯆꯥꯎꯈꯠ ꯊꯧꯔꯥꯡꯒꯤꯗꯃꯛ ꯂꯨꯄꯥ ꯀꯣꯇꯤ 1,000 ꯍꯦꯟꯕꯒꯤ ꯁꯦꯟꯐꯝꯁꯨ ꯈꯥꯛꯇꯨꯅ ꯊꯝꯈ꯭ꯔꯦ꯫ ꯂꯥꯏꯕꯛ ꯊꯤꯕ ꯊꯧꯗꯣꯛ ꯑꯃꯗ ꯕꯤꯁꯅꯨꯄꯨꯔ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯅꯝꯕꯣꯟ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟꯒꯤ ꯃꯅꯨꯡ ꯆꯟꯅ ꯂꯩꯕ ꯎꯠꯂꯧ ꯀꯧꯕꯤꯂꯤꯌꯥ ꯃꯈꯣꯡꯗ ꯈꯥꯝꯗꯨꯅ ꯂꯩꯕ ꯇꯥꯇꯥ ꯇꯤꯄꯔ 2ꯗ ꯑꯇꯣꯞꯄ ꯇꯥꯇꯥ ꯆꯀꯥ 13 ꯄꯥꯟꯕ ꯂꯣꯔꯤ ꯇ꯭ꯔꯛ ꯑꯃꯅ ꯊꯣꯝꯖꯤꯜꯂꯛꯄꯗ 2 ꯁꯤꯔꯦ 3 ꯁꯣꯛꯂꯦ꯫ ꯇꯥꯇꯥ ꯇꯤꯄꯔ 2 ꯑꯗꯨ ꯌꯥꯗꯕ ꯑꯃ ꯌꯥꯎꯕꯗꯒꯤ ꯂꯝꯕꯤꯒꯤ ꯃꯇꯥꯏꯗ ꯈꯥꯝꯗꯨꯅ ꯂꯩꯔꯤꯉꯩꯗ ꯅꯝꯕꯣꯟ ꯔꯣꯝꯗꯒꯤ ꯊꯧꯒꯠꯂꯛꯄ ꯂꯣꯔꯤ ꯇ꯭ꯔꯛ ꯑꯗꯨꯅ ꯃꯅꯤꯡ ꯊꯪꯕ ꯇ꯭ꯔꯤꯄꯔ ꯑꯗꯨꯗ ꯊꯣꯝꯖꯤꯜꯂꯛꯈꯤꯕꯅꯤ ꯍꯥꯏꯔꯤ꯫ ꯊꯧꯗꯣꯛ ꯊꯣꯛꯐꯝ ꯑꯗꯨꯗ ꯃꯤꯑꯣꯏ 2 ꯂꯥꯏꯀꯠꯅꯕ ꯉꯝꯗꯅ ꯊꯧꯗꯣꯛ ꯊꯣꯛꯐꯝꯗ ꯂꯩꯈꯤꯗꯦ ꯑꯗꯨꯒ ꯃꯤꯑꯣꯏ 3ꯅ ꯁꯣꯛꯇꯨꯅ ꯔꯤꯝꯁ ꯍꯣꯁꯄꯤꯇꯥꯜꯗ ꯄꯨꯈꯠꯇꯨꯅ ꯂꯥꯏꯀꯠꯅꯈꯤ꯫ ꯁ꯭ꯇꯦꯠ ꯑꯁꯤꯗ ꯍꯨꯔꯥꯟ ꯅꯣꯂꯥꯗ ꯆꯪꯁꯤꯜꯂꯛꯇꯨꯅ ꯂꯩꯁꯤꯟꯈ꯭ꯔꯕ ꯃꯤꯇꯣꯞ ꯃꯤꯌꯥꯟꯆꯥꯁꯤꯡ ꯇꯥꯟꯊꯣꯛꯅꯕ NRC ꯑꯞꯗꯦꯠ ꯇꯧꯔꯕ ꯃꯇꯨꯡꯗ ꯁꯦꯟꯁꯁ ꯇꯧꯒꯅꯤ ꯍꯥꯏꯕꯒꯤ ꯆꯞ ꯆꯥꯕ ꯐꯤꯔꯦꯞ ꯑꯃ ꯃꯅꯤꯄꯨꯔ ꯂꯩꯉꯥꯛꯅ ꯂꯧꯔꯕ ꯃꯇꯨꯡꯗ ꯑꯥꯒꯁꯠ 6 ꯐꯥꯎꯕꯒꯤ ꯃꯅꯨꯡꯗ ꯃꯤꯌꯥꯝꯗ ꯂꯥꯎꯊꯣꯛꯅꯕ ꯊꯝꯈꯤꯕ ꯃꯇꯝ ꯐꯥꯎꯕꯒꯤ ꯃꯅꯨꯡꯗ ꯂꯩꯉꯥꯛꯀꯤ ꯃꯥꯏꯀꯩꯗꯒꯤ ꯄꯥꯎꯈꯨꯝ ꯄꯤꯔꯛꯇꯕ ꯇꯥꯔꯕꯗꯤ ꯃꯈꯥ ꯇꯥꯕ ꯀꯔꯤ ꯈꯣꯡꯖꯪ ꯆꯪꯁꯤꯟꯒꯅꯤ ꯍꯥꯏꯕ ꯃꯤꯌꯥꯝꯗ ꯂꯥꯎꯊꯣꯛꯂꯒꯅꯤ ꯍꯥꯏꯅ ꯀꯦꯝꯄꯦꯟ ꯐꯣꯔ ꯖꯁ ꯑꯦꯟড ꯐꯤꯌꯔ ꯗꯦꯂꯤꯃꯤꯇꯦꯁꯟꯒꯤ ꯀꯟꯚꯦꯅꯔ ꯖꯤꯇꯦꯟꯗ꯭ꯔ ꯅꯤꯉꯣꯝꯕꯅ ꯐꯣꯡꯗꯣꯛꯈ꯭ꯔꯦ꯫ ꯋꯥꯐꯝ ꯑꯁꯤ ꯊꯧꯕꯥꯜ ꯀꯩꯊꯦꯜ ꯐꯝꯕꯤ ꯃꯊꯛ ꯃꯈꯥ ꯑꯄꯨꯟꯕ ꯃꯩꯇꯩ ꯀꯝꯃꯨꯅꯤꯇꯤꯁ ꯖꯣꯏꯟꯠ ꯀꯣꯑꯣꯔꯗꯤꯅꯦꯇꯤꯡ ꯀꯝꯃꯤꯇꯤ 19 ꯀ꯭ꯂꯕ ꯑꯃꯁꯨꯡ JFDꯒ ꯄꯨꯟꯅ ꯈꯨꯠꯁꯝꯅꯗꯨꯅ ꯊꯧꯕꯥꯜ ꯀꯩꯊꯦꯜꯗ ꯄꯥꯡꯊꯣꯛꯈꯤꯕ ꯁꯦꯟꯁꯁ ꯇꯧꯗ꯭ꯔꯤꯉꯩꯗ NRC ꯍꯥꯟꯅ ꯑꯞꯗꯦꯠ ꯇꯧꯒꯗꯕꯅꯤ ꯍꯥꯏꯕꯒꯤ ꯃꯇꯥꯡꯗ ꯐꯝꯈꯤꯕ ꯃꯤꯌꯥꯝꯒꯤ ꯃꯤꯐꯝ ꯑꯗꯨꯒ ꯃꯔꯤ ꯂꯩꯅꯅ ꯃꯍꯥꯛꯅ ꯐꯣꯡꯗꯣꯛꯈꯤꯕꯅꯤ꯫ ꯖꯤꯇꯦꯟꯗ꯭ꯔꯅ ꯃꯈꯥ ꯇꯥꯅ ꯍꯥꯏꯈꯤꯕꯗ ꯁ꯭ꯇꯦꯠ ꯑꯁꯤꯗ ꯍꯨꯔꯥꯟ ꯅꯣꯂꯥꯗ ꯆꯪꯁꯤꯟꯗꯨꯅ ꯂꯩꯁꯤꯟꯈ꯭ꯔꯕ ꯃꯤꯇꯣꯞ ꯃꯤꯌꯥꯟꯆꯥꯁꯤꯡ ꯇꯛꯊꯣꯛꯅꯕ NRC ꯑꯞꯗꯦꯠ ꯇꯧꯔꯕ ꯃꯇꯨꯡꯗ ꯁꯦꯟꯁꯁ ꯄꯥꯡꯊꯣꯛꯀꯗꯕꯅꯤ ꯍꯥꯏꯕꯒꯤ ꯆꯞ ꯆꯥꯕ ꯐꯤꯔꯦꯞ ꯑꯃ ꯃꯅꯤꯄꯨꯔ ꯂꯩꯉꯥꯛꯅ ꯂꯧꯔꯕ ꯃꯇꯨꯡꯗ
ꯑꯥꯒꯁ 6 ꯐꯥꯎꯕꯒꯤ ꯃꯅꯨꯡꯗ ꯃꯤꯌꯥꯝꯗ ꯂꯥꯎꯊꯣꯛꯅꯕ ꯊꯝꯈꯤꯕ ꯃꯃꯤ ꯐꯥꯎꯕꯒꯤ ꯃꯅꯨꯡꯗ ꯂꯩꯉꯥꯛꯀꯤ ꯃꯥꯏꯀꯩꯗꯒꯤ ꯄꯥꯎꯈꯨꯝ ꯄꯤꯔꯛꯇꯕ ꯇꯥꯔꯕꯗꯤ ꯃꯈꯥ ꯇꯥꯕ ꯀꯔꯤ ꯈꯣꯡꯖꯪ ꯆꯪꯁꯤꯟꯒꯅꯤ ꯍꯥꯏꯕ ꯃꯤꯌꯥꯝꯗ ꯂꯥꯎꯊꯣꯔꯛꯀꯅꯤ ꯍꯥꯏꯕ ꯋꯥꯐꯝ ꯐꯣꯡꯗꯣꯛꯈꯤ꯫ ꯄꯤ.ꯑꯦꯝ. ꯁꯨꯔ꯭ꯌꯥꯘꯔ ꯃꯨꯐ ꯕꯤꯖꯂꯤ ꯌꯣꯖꯅꯥꯒꯤ ꯃꯈꯥꯗ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯌꯨꯝꯊꯣꯡ ꯂꯥꯈ 50 ꯍꯦꯟꯕꯗ ꯔꯨꯐꯇꯣꯞ ꯏꯟꯁꯇꯣꯂꯦꯁꯟꯒꯤ ꯈꯨꯗꯣꯡꯆꯥꯕꯁꯤꯡ ꯐꯪꯍꯟꯈ꯭ꯔꯦ꯫ ꯅ꯭ꯌꯨ ꯑꯦꯟꯗ ꯔꯤꯅ꯭ꯌꯨꯑꯦꯕꯜ ꯃꯤꯅꯤꯁꯇꯔ ꯄ꯭ꯔꯍ꯭ꯂꯥꯗ ꯖꯣꯁꯤꯅ ꯍꯥꯏ ꯁ꯭ꯀꯤꯝ ꯑꯁꯤꯅ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯃꯤꯌꯥꯝ ꯇꯨꯡ ꯀꯣꯏꯅ ꯏꯅꯔꯖꯤ ꯐꯪꯍꯟꯅꯕꯒꯤ ꯂꯝꯗ ꯆꯪꯁꯤꯜꯂꯦ꯫ ꯁꯣꯁꯤꯌꯦꯜ ꯃꯤꯗꯤꯌꯥꯗ ꯊꯥꯒꯠꯄ ꯋꯥꯔꯣꯜ ꯑꯃꯗ ꯃꯤꯅꯤꯁꯇꯔꯅ ꯍꯥꯏ ꯌꯨꯝꯊꯣꯡ ꯂꯥꯈ 17 ꯍꯦꯟꯅ ꯁ꯭ꯀꯤꯝ ꯑꯁꯤꯅ ꯀꯥꯟꯅꯕ ꯐꯪꯍꯟꯗꯨꯅ ꯏꯂꯦꯛꯇ꯭ꯔꯤꯛꯀꯤ ꯕꯤꯜ ꯊꯤꯕꯒꯤ ꯁꯦꯜ ꯇꯤꯡꯍꯟꯗ꯭ꯔꯦ꯫ ꯀꯦꯟꯗ꯭ꯔ ꯁꯔꯀꯥꯔꯒꯤ ꯕꯤꯜꯗꯤꯡ 15,000 ꯍꯦꯟꯅ ꯑꯃꯁꯨꯡ ꯔꯥꯖ꯭ꯌ ꯁꯔꯀꯥꯔꯒꯤ 38,000 ꯍꯦꯟꯅ ꯔꯨꯐꯇꯣꯞ ꯁꯣꯂꯔꯗꯒꯤ ꯃꯩ ꯁꯤꯖꯤꯟꯅꯔꯦ꯫ ꯆꯍꯤ ꯑꯁꯤꯒꯤ ꯖꯨꯂꯥꯏ ꯊꯥ ꯐꯥꯎꯕꯗ ꯌꯨꯝꯊꯣꯡ ꯂꯥꯈ 5 ꯍꯦꯟꯕꯗ ꯁ꯭ꯀꯤꯝ ꯑꯁꯤꯅ ꯈ꯭ꯋꯥꯏꯗꯒꯤ ꯆꯥꯎꯅ ꯀꯥꯟꯅꯕ ꯐꯪꯍꯜꯂꯦ ꯍꯥꯏꯔꯤ꯫ ꯃꯈꯥ ꯇꯥꯔꯛꯄ ꯑꯔꯣꯏꯕ ꯄꯥꯎꯗ ꯏꯗꯤꯇꯔ ꯀꯂꯝꯒꯤ ꯃꯆꯪ ꯑꯣꯏꯕ ꯄꯥꯎ ꯂꯧꯈꯠꯆꯔꯤ꯫ ꯄꯤ.ꯑꯦꯝ. ꯃꯣꯗꯤꯅ ꯂꯨꯅ ꯇꯧꯕ ꯁꯔꯀꯥꯔ ꯑꯣꯏꯔꯤꯉꯩ ꯃꯅꯤꯄꯨꯔꯒꯤ ꯂꯥꯟ ꯑꯁꯤ ꯂꯣꯏꯁꯤꯟꯅꯕ ꯍꯣꯠꯅꯍꯧꯁꯤ꯫ ꯉꯁꯤꯒꯤ ꯃꯅꯤꯄꯨꯔꯒꯤ ꯂꯩꯉꯥꯛ ꯁꯥꯁꯟꯒꯤ ꯊꯕꯛ ꯇꯧꯔꯤꯕ ꯕꯤ.ꯖꯦ.ꯄꯤꯅ ꯂꯨꯆꯤꯡꯕ ꯃꯅꯤꯄꯨꯔ ꯂꯩꯉꯥꯛ ꯑꯁꯤ ꯚꯥꯔꯠꯀꯤ ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔ ꯅꯔꯦꯟꯗ꯭ꯔ ꯃꯣꯗꯤꯅ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯂꯨꯅ ꯇꯧꯖꯕ ꯂꯩꯉꯥꯛ ꯑꯃꯅꯤ ꯍꯥꯏꯅ ꯃꯤꯌꯥꯝꯅ ꯂꯧꯅꯔꯤ꯫ ꯃꯁꯤꯒꯤ ꯑꯁꯦꯡꯕ ꯈꯨꯗꯝ ꯍꯥꯏꯕꯕꯨ ꯃꯅꯤꯄꯨꯔꯒꯤ ꯕꯤ.ꯖꯦ.ꯄꯤꯒꯤ ꯂꯨꯆꯤꯡꯕ ꯂꯩꯉꯥꯛ ꯑꯁꯤꯒꯤ ꯆꯤꯐ ꯃꯤꯅꯤꯁꯇꯔ, ꯗꯤꯄꯨꯇꯤ ꯆꯤꯐ ꯃꯤꯅꯤꯁꯇꯔ ꯑꯅꯤ ꯑꯃꯗꯤ ꯀꯦꯕꯤꯅꯦꯠ ꯃꯤꯅꯤꯁꯇꯔ ꯑꯅꯤ ꯑꯁꯤ ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔ ꯅꯔꯦꯟꯗ꯭ꯔ ꯃꯣꯗꯤꯅ ꯈ꯭ꯋꯥꯏꯗꯒꯤ ꯊꯋꯥꯏ ꯇꯥꯅ ꯍꯥꯞꯆꯔꯛꯈꯤꯕꯅꯤ ꯍꯥꯏꯕꯁꯤ ꯃꯤꯌꯥꯝꯅ ꯐꯣꯡ ꯐꯣꯡ ꯉꯥꯡꯅꯔꯕ ꯁꯛꯅꯔꯕ ꯋꯥꯐꯝ ꯉꯥꯛꯇ ꯑꯣꯏꯔꯤ꯫ ꯄꯨꯝꯅꯃꯛ ꯑꯁꯤꯒꯤ ꯃꯊꯛꯇ ꯆꯤꯐ ꯃꯤꯅꯤꯁꯇꯔ ꯌꯨꯝꯅꯥꯝ ꯈꯦꯝꯆꯥꯟꯗ ꯑꯁꯤꯁꯨ ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔ ꯅꯔꯦꯟꯗ꯭ꯔ ꯃꯣꯗꯤ ꯑꯃꯗꯤ ꯌꯨꯅꯤꯌꯟ ꯍꯣꯝ ꯃꯤꯅꯤꯁꯇꯔ ꯑꯃꯤꯠ ꯁꯍꯥꯅꯆꯤꯡꯕꯁꯤꯡꯅ ꯈ꯭ꯋꯥꯏꯗꯒꯤ ꯄꯥꯝꯖꯅ ꯍꯥꯞꯆꯔꯛꯈꯤꯕꯅꯤ ꯍꯥꯏꯕꯁꯨ ꯑꯗꯨꯃꯛ ꯃꯤꯌꯥꯝꯅ ꯉꯥꯡꯅ ꯁꯛꯅꯔꯤ꯫ ꯑꯗꯨꯅ ꯚꯥꯔꯠ ꯂꯩꯉꯥꯛꯅ ꯈꯨꯗꯣꯜ ꯇꯧꯔꯛꯂꯤꯕ ꯃꯅꯤꯄꯨꯔ ꯂꯩꯉꯥꯛ ꯑꯁꯤꯒꯤ ꯃꯇꯝꯗ ꯆꯤꯐ ꯃꯤꯅꯤꯁꯇꯔ ꯋꯥꯏ ꯈꯦꯝꯆꯥꯟꯗꯅ ꯃꯔꯩꯕꯥꯛ ꯃꯅꯤꯄꯨꯔꯗ ꯊꯣꯛꯂꯤꯕ ꯂꯥꯜ ꯑꯁꯤ ꯂꯣꯏꯁꯤꯟꯅꯕ ꯉꯝꯅꯕ ꯂꯧꯐꯝ ꯊꯣꯛꯄ ꯊꯧꯗꯥꯡ ꯂꯧꯐꯝ ꯊꯣꯛꯏ꯫ ꯂꯣꯏꯅꯅ ꯂꯩꯕꯥꯛ ꯃꯤꯌꯥꯝꯒꯤ ꯑꯅꯤꯡꯕ ꯑꯄꯥꯝꯕ ꯑꯁꯤ ꯈꯪꯅ ꯈꯪꯅ ꯆꯤꯐ ꯃꯤꯅꯤꯁꯇꯔꯅ ꯊꯕꯛ ꯑꯣꯏꯅ ꯄꯥꯡꯊꯣꯛꯄ ꯉꯝꯅꯕꯁꯨ ꯍꯣꯠꯅꯐꯝ ꯊꯣꯛꯏ꯫ ꯃꯁꯤꯕꯨ ꯊꯕꯛ ꯑꯣꯏꯅ ꯄꯥꯡꯊꯣꯛꯅꯕꯒꯤꯗꯃꯛꯇ ꯆꯤꯐ ꯃꯤꯅꯤꯁꯇꯔ ꯋꯥꯏ ꯈꯦꯝꯆꯥꯟꯗꯅ ꯊꯧꯅꯥ ꯂꯤꯡꯖꯦꯜ ꯂꯩꯅ ꯑꯇꯩ ꯑꯦꯝ.ꯑꯦꯜ.ꯑꯦꯁꯤꯡ ꯑꯃꯠꯇ ꯑꯣꯏꯅ ꯈꯣꯝꯖꯤꯟꯗꯨꯅ ꯅꯔꯩꯕꯥꯛ ꯃꯅꯤꯄꯨꯔꯗ ꯊꯣꯛꯂꯤꯕ ꯂꯥꯜ ꯑꯁꯤ ꯂꯣꯏꯁꯤꯟꯅꯕ ꯆꯤꯐ ꯃꯤꯅꯤꯁꯇꯔꯕꯨ ꯂꯨꯅ ꯆꯥꯟꯅ ꯇꯧꯖꯔꯤꯕ ꯚꯥꯔꯠꯀꯤ ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔ ꯅꯔꯦꯟꯗ꯭ꯔ ꯃꯣꯗꯤꯗ ꯏꯆꯪ ꯊꯧꯅ ꯍꯥꯏꯖꯕ ꯉꯝꯐꯝ ꯊꯣꯛꯏ꯫ ꯍꯧꯖꯤꯛ ꯐꯥꯎꯕ ꯅꯔꯩꯕꯥꯛ ꯃꯅꯤꯄꯨꯔꯗ ꯊꯣꯛꯂꯤꯕ ꯂꯥꯜ ꯑꯁꯤ ꯂꯣꯏꯁꯤꯟꯅꯕ ꯆꯤꯐ ꯃꯤꯅꯤꯁꯇꯔꯅ ꯊꯧꯗꯥꯡ ꯀꯌꯥ ꯂꯧꯗꯨꯅ ꯂꯩꯔꯤꯕ ꯑꯁꯤ ꯀꯔꯤꯒꯤꯅꯣ ꯑꯃꯗꯤ ꯂꯧꯒꯗꯕ ꯊꯧꯗꯥꯡꯁꯤꯡ ꯂꯧꯗꯕꯅ ꯀꯔꯤꯒꯤꯅꯣ ꯍꯥꯏꯕ ꯋꯥꯍꯪ ꯂꯩꯕꯥꯛ ꯃꯤꯌꯥꯝꯅ ꯍꯪꯅꯔꯤ꯫ ꯍꯧꯖꯤꯛ ꯃꯅꯤꯄꯨꯔꯒꯤ ꯃꯤꯌꯥꯝꯅ ꯄꯥꯝꯂꯤꯕ ꯑꯁꯤ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯆꯥꯎꯈꯠ ꯊꯧꯔꯥꯡꯒꯤ ꯊꯕꯛ ꯄꯥꯏꯈꯠꯇꯨꯅ ꯑꯋꯥꯠ ꯑꯄꯥ ꯑꯃꯠꯇ ꯂꯩꯇ꯭ꯔꯕ ꯃꯅꯤꯄꯨꯔ ꯑꯃ ꯑꯣꯏꯍꯟꯕ ꯅꯠꯇꯦ꯫ ꯃꯤꯌꯥꯝꯅ ꯄꯥꯝꯂꯤꯕꯗꯤ ꯃꯅꯤꯄꯨꯔꯗ ꯊꯣꯛꯂꯤꯕ ꯂꯥꯜ ꯑꯁꯤ ꯂꯣꯏꯁꯤꯟꯗꯨꯅ ꯏꯟꯗꯤꯖꯤꯅꯁ ꯄꯤꯄꯜꯁꯤꯡ ꯑꯃꯠꯇ ꯑꯣꯏꯅ ꯅꯨꯡꯁꯤ ꯆꯥꯟꯅꯅ ꯃꯍꯧꯁꯥꯒꯤ ꯄꯨꯟꯁꯤꯒꯨꯝ ꯇꯪꯗꯨ ꯂꯩꯇꯥꯅ ꯂꯩꯃꯤꯟꯅꯕ ꯑꯁꯤꯅꯤ꯫ ꯑꯗꯨꯅ ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔ ꯅꯔꯦꯟꯗ꯭ꯔ ꯃꯣꯗꯤꯅ ꯂꯨꯅ ꯆꯥꯟꯅ ꯇꯧꯖꯔꯤꯕ ꯃꯅꯤꯄꯨꯔꯒꯤ ꯂꯩꯉꯥꯛ ꯑꯁꯤꯒꯤ ꯑꯍꯥꯟꯕ ꯂꯧꯒꯗꯕ ꯊꯧꯗꯥꯡꯗꯤ ꯃꯅꯤꯄꯨꯔꯗ ꯊꯣꯛꯂꯤꯕ ꯂꯥꯜ ꯑꯁꯤ ꯂꯣꯏꯁꯤꯟꯕ ꯉꯝꯅꯕ ꯍꯣꯠꯅꯕ ꯍꯥꯏꯕ ꯑꯗꯨꯅꯤ꯫ ꯃꯗꯨ ꯅꯠꯇꯅ ꯉꯁꯤ ꯍꯌꯦꯡ ꯍꯥꯏꯗꯨꯅ ꯃꯇꯝ ꯑꯁꯨꯝ ꯍꯧꯍꯟꯈ꯭ꯔꯒ ꯂꯥꯜ ꯑꯁꯤ ꯂꯣꯏꯁꯤꯟꯕ ꯁꯨꯡꯉꯝ ꯉꯝꯗꯅ ꯃꯊꯪꯒꯤ ꯖꯦꯅꯔꯦꯜ ꯏꯂꯦꯛꯁꯟ ꯄꯥꯡꯊꯣꯛꯄ ꯉꯥꯏꯕ ꯂꯩꯉꯥꯛ ꯑꯣꯏꯅꯗꯤ ꯇꯥꯍꯟꯒꯨꯝꯁꯤ꯫ ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔ ꯅꯔꯦꯟꯗ꯭ꯔ ꯃꯣꯗꯤꯅ ꯍꯥꯏꯕꯗ ꯏꯟꯕ ꯂꯩꯉꯥꯛ ꯍꯥꯏꯕꯗꯨ ꯑꯣꯏꯔꯤ ꯍꯥꯏꯕꯗꯨ ꯑꯣꯏꯕꯅ ꯂꯩꯉꯥꯛ ꯑꯁꯤꯒꯤ ꯀꯥꯎꯟꯁꯤꯜ ꯑꯣꯐ ꯃꯤꯅꯤꯁꯇꯔ 12 ꯂꯩꯐꯝ ꯊꯣꯛꯄꯗ ꯍꯧꯖꯤꯛ ꯐꯥꯎꯕꯗ 5 ꯈꯛꯇꯃꯛ ꯊꯝꯗꯨꯅ ꯂꯩꯔꯤ꯫ ꯋꯥꯠꯍꯧꯔꯤꯕ ꯃꯤꯅꯤꯁꯇꯔ 9 ꯑꯗꯨꯗꯤ ꯍꯧꯖꯤꯛ ꯐꯥꯎꯕ ꯍꯥꯞꯄꯤꯗꯅ ꯂꯩꯔꯤ꯫ ꯃꯗꯨꯅ ꯃꯅꯤꯄꯨꯔ ꯂꯩꯉꯥꯛ ꯑꯁꯤ ꯃꯄꯨꯡ ꯐꯥꯗꯕ ꯃꯃꯤꯡꯇꯒꯤ ꯑꯣꯏꯕ ꯂꯩꯉꯥꯛ ꯍꯥꯏꯕꯗꯨ ꯑꯣꯏꯗꯨꯅ ꯂꯩꯔꯤ꯫ ꯑꯗꯨꯕꯨ ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔ ꯅꯔꯦꯟꯗ꯭ꯔ ꯃꯣꯗꯤꯅ ꯍꯥꯏꯕꯗꯤ ꯚꯥꯔꯠ ꯂꯩꯉꯥꯛꯅ ꯁꯦꯝꯖꯕ ꯃꯅꯤꯄꯨꯔ ꯂꯩꯉꯥꯛ ꯑꯣꯏꯕꯅꯤꯅ ꯋꯥꯠꯍꯧꯔꯤꯕ ꯃꯤꯅꯤꯁꯇꯔꯁꯤꯡ ꯑꯁꯤꯁꯨ ꯍꯥꯞꯄꯤꯌꯨ ꯍꯥꯏꯕ ꯑꯗꯨ ꯐꯥꯎꯕ ꯆꯤꯐ ꯃꯤꯅꯤꯁꯇꯔꯅ ꯑꯃꯗꯤ ꯑꯇꯩ ꯑꯦꯝ.ꯑꯦꯜ.ꯑꯦꯁꯤꯡꯅ ꯍꯥꯏꯕ ꯉꯝꯗꯗꯨꯅ ꯂꯩꯔꯤꯕ ꯑꯁꯤꯃꯗꯤ ꯈ꯭ꯋꯥꯏꯗꯒꯤ ꯑꯉꯛꯄꯁꯤꯡꯒꯤ ꯃꯔꯛꯇ ꯑꯉꯛꯄ ꯍꯥꯏꯕꯗු ꯑꯣꯏꯗꯨꯅ ꯂꯩꯔꯤ꯫ ꯑꯗꯨꯅ ꯃꯅꯤꯄꯨꯔꯒꯤ ꯂꯩꯉꯥꯛꯂꯣꯏꯁꯤꯡ ꯑꯣꯏꯔꯤꯕ ꯑꯦꯝ.ꯑꯦꯜ.ꯑꯦꯁꯤꯡꯒꯤ ꯃꯔꯩꯕꯥꯛ ꯃꯅꯤꯄꯨꯔ ꯅꯨꯡꯁꯤꯕ ꯑꯃꯗꯤ ꯃꯅꯤꯄꯨꯔꯗ ꯊꯣꯛꯂꯤꯕ ꯂꯥꯜ ꯑꯁꯤ ꯂꯣꯏꯁꯤꯟꯕ ꯉꯝꯅꯕꯒꯤ ꯊꯧꯅꯥ ꯄꯥꯡꯒꯜ ꯑꯗꯨ ꯚꯥꯔꯠ ꯂꯩꯉꯥꯛꯅ ꯁꯨꯛꯄꯥꯏ ꯄꯥꯏꯁꯤꯟꯗꯨꯅ ꯂꯩꯈ꯭ꯔꯕ꯭ꯔꯥ ꯍꯥꯏꯕꯒꯤ ꯆꯤꯡꯅꯕ ꯑꯃꯁꯨꯡ ꯃꯅꯤꯄꯨꯔ ꯃꯤꯌꯥꯝꯒꯤ ꯃꯐꯝꯗ ꯐꯥꯎꯍꯟꯕꯒꯨꯝ ꯇꯧꯔꯦ꯫ ꯃꯔꯝ ꯑꯗꯨꯅ ꯂꯩꯕꯥꯛ ꯃꯤꯌꯥꯝꯅ ꯆꯤꯡꯅꯕ ꯑꯁꯤ ꯀꯣꯛꯍꯟꯅꯕ ꯚꯥꯔꯠ ꯂꯩꯉꯥꯛꯅ ꯂꯨꯅ ꯇꯧꯔꯤꯕ ꯂꯩꯉꯥꯛ ꯑꯃꯅꯤ ꯍꯥꯏꯔꯤꯕ ꯃꯅꯤꯄꯨꯔ ꯂꯩꯉꯥꯛꯀꯤ ꯂꯨꯆꯤꯡꯕ ꯆꯤꯐ ꯃꯤꯅꯤꯁꯇꯔꯅ ꯂꯧꯐꯝ ꯊꯣꯛꯄ ꯊꯧꯗꯥꯡ ꯑꯗꯨ ꯂꯧꯗꯨꯅ ꯃꯅꯤꯄꯨꯔꯗ ꯊꯣꯛꯂꯤꯕ ꯂꯥꯜ ꯑꯁꯤ ꯑꯊꯨꯕ ꯃꯇꯝꯗ ꯂꯣꯏꯁꯤꯟꯍꯟꯗꯨꯅ ꯇꯪꯗꯨ ꯂꯩꯇꯥꯕ ꯃꯅꯤꯄꯨꯔ ꯑꯃ ꯁꯦꯟꯇꯔꯅ ꯂꯨꯅ ꯇꯧꯕ ꯃꯅꯤꯄꯨꯔ ꯂꯩꯉꯥꯛꯅꯤ ꯍꯥꯏꯕꯗꯨ ꯃꯄꯨꯡ ꯐꯥꯅ ꯎꯠꯐꯝ ꯊꯣꯛꯏ ꯍꯥꯏꯅ ꯈꯜꯂꯤ꯫